ꯃꯌꯥꯝꯗ ꯅꯧꯅ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯂꯥꯏꯕꯛ꯫ ꯋꯥꯔꯤꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤ ꯑꯏꯕꯒꯤ ꯃꯤꯡ ꯂꯤꯁꯥ ꯁꯅꯁꯝ꯫ ꯋꯥꯔꯤꯁꯤ ꯍꯤꯡꯉꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯋꯥꯔꯤ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯂꯥꯏꯕꯛ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯈꯣꯏꯖꯩ ꯑꯃꯒ ꯕꯥꯔꯇꯤꯜ ꯑꯃꯒ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗꯨꯗ ꯈꯣꯏ ꯆꯨꯞꯇꯨꯅ ꯐꯝꯂꯦ꯫ ꯑꯣꯟꯊꯣꯛꯄꯅꯤ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯇ꯭ꯔꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯈꯣꯏ ꯆꯣꯞꯇꯨꯅ ꯉꯥ ꯐꯥꯅꯤ ꯍꯥꯏꯅ ꯃꯣꯟꯗꯥ ꯑꯔꯣꯏꯕꯤꯗ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯉꯪꯂꯗꯨꯅ ꯐꯝꯂꯤ꯫ ꯉꯥ ꯊꯨꯔꯕꯣꯏ ꯅꯤꯡꯗꯨꯅ ꯈꯣꯏꯖꯩ ꯑꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯐꯠ ꯆꯤꯡꯈꯠꯄꯗꯗꯤ ꯐꯝꯂꯤꯕ ꯃꯣꯔꯥ ꯑꯗꯨꯗꯒꯤ ꯑꯣꯟꯊꯗꯨꯅ ꯇꯨꯡꯂꯣꯝꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯉꯤ꯫ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯤ ꯎꯍꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯎꯍꯧꯗ꯭ꯔꯕꯗꯨꯗ ꯁꯣꯔꯗꯣ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯑꯁ ꯏꯁ ꯍꯦꯔꯥꯆꯟꯗ꯭ꯔ ꯏꯕꯣ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ꯫ ꯑꯁ ꯑꯩꯒꯤ ꯈꯣꯏꯖꯩꯗꯨꯕꯨ ꯀꯗꯣꯝꯗ ꯃꯆꯤꯗꯨꯗ ꯇꯥꯔꯤꯕꯗꯣ ꯎꯔꯗꯨꯅ ꯑꯦ ꯁꯤꯗ ꯂꯩꯔꯦꯅꯦ꯫ ꯀꯔꯤꯅꯣ ꯁꯤꯗꯤ ꯂꯥꯏꯔꯤꯛ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤꯅꯦ ꯉꯥ ꯆꯣꯞꯄꯒ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯊꯨꯔꯛꯏꯁꯤꯕꯨ ꯄꯦꯜꯂꯕꯅꯦ ꯑꯋꯣꯏꯕ꯫ ꯂꯥꯏꯔꯤꯛ ꯑꯗꯣ ꯍꯥꯏꯐꯦꯠ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯎꯔꯦ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯊꯥꯔꯤꯕꯗꯣ ꯚꯨꯠ ꯁꯥꯟꯅꯕꯒꯤ ꯂꯥꯏꯔꯤꯛ꯫ ꯑꯦ ꯁꯤꯗꯤ ꯌꯥꯝ ꯀꯥꯟꯅꯅꯤꯅꯦ꯫ ꯊꯥꯏꯅ ꯑꯩꯈꯣꯏ ꯑꯕꯣꯛ ꯍꯣꯏ ꯏꯄꯨ ꯍꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗ ꯚꯨꯠꯁꯦ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ, ꯄꯩꯁꯥ ꯄꯨꯍꯟꯕꯒ ꯌꯥꯏ ꯍꯥꯏꯅꯕꯅꯦ꯫ ꯑꯁ ꯐꯔꯦꯗ ꯄꯩꯁꯥꯅꯒ ꯄꯩꯁꯥ ꯄꯥꯏꯗꯕꯅꯦ ꯚꯨꯠꯀꯤ ꯃꯇꯦꯡꯗꯒꯤ ꯑꯃꯨꯛꯇꯪ ꯅꯨꯡꯉꯥꯏꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯒꯦ꯫ ꯁꯥꯟꯅꯕ ꯍꯥꯏꯔꯤꯁꯤꯅ ꯀꯃꯥꯏ ꯇꯧꯗꯣꯏꯖꯥꯠꯅꯣ? ꯍꯣꯔꯦꯟ ꯄꯥꯔꯒ ꯌꯦꯡꯂꯒꯦ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯣꯏꯖꯩꯗꯨꯃꯒ ꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯔꯛꯑꯦ꯫ ꯃꯃꯥꯅ ꯅꯣꯡꯐꯨꯛ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯁꯦ ꯀꯔꯤꯝꯇ ꯍꯦꯛ ꯁꯨꯗꯕ ꯉꯝꯃꯤ꯫ ꯈꯣꯏꯖꯩꯗꯨꯃꯒ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯍꯧꯔꯛꯑꯅꯤ ꯃꯥꯏ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ꯫ ꯑꯩꯁꯨꯅꯦ ꯑꯁꯥꯒ ꯌꯥꯝ ꯇꯧꯔꯤꯕꯅꯤ ꯅꯣꯡꯃꯗꯤ ꯀꯔꯣꯔꯄꯇꯤꯒ ꯑꯣꯏꯔꯛꯀꯗꯣꯏꯅꯦ ꯅꯆꯥꯁꯦ, ꯏꯃꯥꯒꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯕꯅꯤ꯫ ꯍꯥꯏꯌꯣ ꯏꯆꯥꯗꯤ ꯑꯁꯥꯒ ꯌꯥꯝ ꯋꯥꯡꯂꯤꯕ ꯑꯣꯏꯔꯦ꯫ ꯁꯨꯅꯤꯡꯗ꯭ꯔꯤꯗꯨꯒ ꯀꯣꯡ ꯀꯣꯡ ꯂꯥꯎꯔꯤꯗꯨꯒ ꯀꯥꯟꯅꯗꯦ, ꯅꯪꯒ ꯑꯣꯟꯁꯤꯟꯅꯗꯅ ꯃꯇꯝ ꯃꯥꯡꯉꯤ꯫ ꯍꯣ ꯑꯩꯁꯨꯅꯦ ꯊꯕꯛ ꯇꯧꯒꯗꯕ ꯌꯥꯝ ꯂꯩ, ꯌꯦꯡꯕꯗ ꯀꯜꯂꯣ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯍꯥꯏ ꯍꯥꯏ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯒ ꯂꯩꯔꯅꯨ, ꯑꯩ ꯀꯩꯊꯦꯜ ꯆꯠꯂꯦꯀꯣ꯫ ꯆꯥꯛ ꯏꯁꯤꯡꯗꯣ ꯐꯖꯅ ꯊꯣꯡꯗꯣꯛꯑꯣ, ꯑꯩꯒꯤꯗꯤ ꯍꯥꯞꯄꯨꯔꯅꯨ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯃꯥꯅ ꯉꯥꯡꯂꯤꯕꯒꯗꯣ ꯇꯥꯗꯦ, ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩ꯫ ꯃꯃꯥ ꯆꯠꯈ꯭ꯔꯦ ꯈꯪꯕꯒ ꯌꯨꯝꯒꯤ ꯊꯣꯡꯁꯤꯡꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯟꯁꯤꯜꯂꯦ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯉꯁꯥꯏ ꯇꯨꯔꯦꯜꯗꯒꯤ ꯐꯪꯂꯛꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯥꯕ ꯍꯧꯔꯦ꯫ ꯑꯍꯥꯟꯕ ꯂꯩꯃꯥꯏ ꯚꯨꯠ ꯀꯔꯝꯅ ꯀꯧꯊꯣꯛꯀꯅꯤ? ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯃꯤ ꯎꯔꯣꯏꯗꯕ ꯃꯐꯝ ꯃꯩ ꯑꯃꯇ ꯊꯥꯟꯗꯅ ꯇꯧꯒꯗꯕ ꯂꯥꯏꯔꯣꯏ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯨꯟꯅ ꯄꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯍꯤꯞꯂꯝꯕꯗꯒꯤ ꯂꯣꯡꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯅꯣ ꯌꯦꯡꯉꯤ꯫ 12 ꯇꯥꯒꯗꯕ ꯁꯨꯞꯅꯇꯒꯤ ꯃꯤꯅꯤꯠ 10 ꯈꯛꯇ ꯉꯥꯏꯔꯝꯃꯦ꯫ ꯍꯩꯁ ꯁꯤꯗꯤ ꯆꯞ ꯆꯥ ꯂꯩꯔꯝꯃꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯨꯕꯨ ꯇꯨꯝꯈ꯭ꯔꯖꯥꯠꯂꯥ? ꯈꯨꯅꯤꯡ ꯀꯥꯡ ꯀꯥꯡꯗꯨꯅ ꯃꯃꯥꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯉꯛꯑꯦ꯫ ꯀꯥꯡꯈꯜꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ꯫ ꯃꯃꯥꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯒ ꯂꯩꯔꯝꯕꯗꯣ ꯃꯗꯨ ꯎꯕꯗ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯑꯦ꯫ ꯐꯔꯦꯗ ꯆꯞ ꯆꯥꯔꯦ꯫ ꯀꯥꯡꯈꯜꯗꯣ ꯐꯖꯅ ꯌꯦꯞꯁꯤꯟꯕꯤꯔꯝꯂꯒ ꯃꯥꯒꯤ ꯁꯦꯟꯗꯜꯗꯨꯒ ꯂꯥꯏꯔꯤꯛꯇꯨꯃꯒ ꯁꯦꯒꯥꯗ ꯌꯦꯞꯇꯨꯅ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯑꯦ꯫ ꯃꯈꯣꯏ ꯏꯪꯈꯣꯜ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯐꯝꯗꯨꯅ ꯃꯀꯣꯛꯇ
ꯈꯨꯗꯩꯗꯨꯃ ꯀꯣꯛꯁꯤꯠ ꯌꯦꯠꯁꯤꯜꯂꯒ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯝꯕ ꯂꯥꯏꯔꯣꯟꯁꯤꯡꯗꯨ ꯁꯣꯜꯂꯦ꯫ ꯂꯥꯏꯔꯣꯟ ꯑꯗꯣ ꯁꯣꯟꯕ ꯂꯣꯏꯔꯛꯄꯗ ꯕꯨꯠ ꯑꯗꯣ ꯊꯣꯛꯂꯛꯅꯕ ꯕꯨꯠ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯃꯣꯗꯣꯔꯩ ꯀꯨ 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 ꯀꯨ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯨꯁꯤꯟ ꯃꯨꯕꯤ ꯃꯌꯥꯗꯨꯅ ꯃꯃꯤꯠ ꯊꯛꯄ ꯃꯈꯩ ꯉꯧꯔꯣꯛ ꯉꯧꯕꯤ ꯃꯃꯤꯠ ꯑꯗꯨꯅ ꯏꯔꯪ ꯂꯪ ꯃꯁꯝꯗꯨꯅ ꯏꯈꯣꯏ ꯈꯣꯏꯔꯒ ꯏꯐꯥ ꯐꯥꯔꯗꯨꯅ ꯃꯌꯥꯗꯣ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯍꯥꯏꯔꯤ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯌꯥꯋꯥ ꯆꯤꯡꯒꯣꯏꯕꯤꯒꯗꯒꯦ? ꯍꯦꯔꯥꯆꯟꯗ꯭ꯔ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯀꯟꯅ ꯂꯥꯎꯔꯦ, ꯍꯣꯏꯃꯥ ꯀꯤꯌꯦ! ꯇꯟꯖꯩꯗ ꯄꯥꯈꯪ, ꯑꯩꯕꯨ ꯑꯗꯨꯛ ꯍꯥꯛꯅ ꯊꯤꯕ꯭ꯔꯅꯦ? ꯍꯦꯔꯥꯆꯟꯗ꯭ꯔ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩꯕꯨ ꯁꯤꯕꯨ ꯀꯃꯥꯏ ꯇꯤꯟꯅꯗꯣꯏꯅꯣ? ꯊꯤꯁꯨ ꯊꯤꯈ꯭ꯔꯦ ꯂꯥꯏꯃ, ꯕꯨꯠꯀꯤ ꯗ꯭ꯔꯦꯁꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯊꯤꯕ ꯖꯥꯠꯂꯣ ꯊꯧꯔꯤꯁꯤꯕꯣ? ꯍꯩꯃꯥ, ꯄꯀꯧꯔꯥ ꯃꯥꯟꯕ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯋꯥꯅꯦ ꯅꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯍꯥ, ꯀꯩꯁꯨ ꯇꯧꯗꯦ, ꯀꯩꯅꯣꯝꯃ, ꯌꯥꯔꯦ ꯅꯪꯒꯤ ꯀꯩꯅꯣꯝꯃꯗꯣ ꯀꯣꯟꯅ ꯈꯜꯍꯧꯔꯣ, ꯑꯩꯅꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ, ꯐꯠ ꯐꯠ ꯍꯥꯏꯗꯧꯗꯣ ꯍꯥꯏꯔꯛꯑꯣ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯏꯀꯥꯏꯅ, ꯌꯥꯝ ꯏꯀꯥꯏꯅ ꯍꯥꯏꯔꯕꯗ ꯀꯔꯤꯅꯣ ꯑꯥꯕꯣ? ꯑꯩ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯇꯣꯔꯤꯕꯅꯤ, ꯊꯦꯡꯉꯦ ꯍꯥꯏꯔꯨꯗꯧ ꯑꯣꯏꯔꯗꯤ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁ, ꯅꯪꯅ ꯐꯤꯡꯒꯠꯈꯤꯕꯁꯤꯅ, ꯉꯥꯏꯈꯣꯕ ꯍꯥꯏꯒꯦꯁꯦ, ꯄꯩꯁꯥ ꯈꯔ ꯄꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯏꯁ ꯀꯇꯟ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯒꯦ ꯀꯥꯏꯅ ꯍꯌꯦꯡ ꯁꯦꯟꯗꯣꯏ ꯍꯨꯟꯕ ꯉꯝꯗꯗꯅ ꯑꯩ ꯄꯩꯁꯥ ꯃꯥꯡꯅꯕꯅꯤ꯫ ꯄ꯭ꯂꯤꯖ, ꯑꯩ ꯀꯩꯝꯇ ꯁꯣꯏꯍꯟꯖꯔꯣꯏ, ꯁꯨꯅꯤꯡꯉꯥꯏ ꯃꯐꯝ ꯆꯥꯗꯕꯅ ꯀꯇꯟ ꯑꯣꯏꯅ ꯎꯕꯅꯤ, ꯑꯩ ꯀꯇꯟꯃꯛꯇꯤ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯋꯥ ꯑꯃ ꯌꯥꯅꯕ ꯇꯥꯕ, ꯄꯩꯁꯥꯕꯨ ꯄꯤꯅꯤ ꯍꯥꯏꯔꯗꯤ ꯂꯣꯏ ꯌꯥꯊꯣꯛꯀꯦ ꯁꯤꯗ ꯂꯩ ꯑꯩꯗꯤ, ꯏꯕꯥꯅꯤ ꯀꯣꯏꯅꯕ ꯇꯥꯕꯗꯨꯗꯤ, ꯍꯥ? ꯍꯦꯔꯥꯆꯟꯗ꯭ꯔ ꯌꯥꯅꯤꯁꯨ ꯍꯥꯏꯗꯣꯛꯒꯨꯝ ꯇꯧ ꯃꯊꯥ ꯁꯥꯔꯛꯑꯦ, ꯑꯩꯕꯨ ꯑꯁꯤ ꯃꯨꯁꯤꯟ ꯃꯨꯕꯤ ꯂꯧꯗ꯭ꯔꯥꯎꯕꯤ ꯃꯥꯟꯕꯤꯁꯤꯒ ꯀꯣꯏꯅꯔꯗ꯭ꯔꯅꯦ? ꯑꯁ ꯉꯝꯃꯣꯏ ꯉꯝꯃꯣꯏ, ꯃꯥ ꯀꯣꯏꯅꯗꯣ ꯁꯔꯨꯛ ꯆꯨꯛ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯖꯔꯒꯦ꯫ ꯃꯣꯗꯣꯔꯦ, ꯁꯥꯎꯕ ꯌꯥꯗꯦ, ꯃꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦꯕꯣ꯫ ꯅꯪꯅ ꯕꯨꯠꯅꯤ, ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯅꯤꯗꯣ, ꯑꯗꯨ ꯑꯣꯏꯔꯒ ꯀꯔꯤ ꯇꯧꯔꯒꯦ? ꯐꯔꯦ ꯐꯔꯦ, ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯆꯠꯂꯒꯦ, ꯅꯪꯒꯤ ꯄꯩꯁꯥꯁꯨ ꯄꯤꯕ ꯉꯝꯂꯔꯣꯏ꯫ ꯕꯨꯠ ꯅꯨꯄꯤꯗꯣ ꯁꯥꯎꯕꯅ ꯃꯩ ꯍꯧꯗꯨꯅ ꯐꯨꯠ ꯃꯥꯡꯈ꯭ꯔꯦ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯀꯔꯤꯁꯨ ꯍꯥꯏꯕ ꯅꯪꯍꯧꯗꯦ, ꯇꯨꯃꯤꯟ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁ, ꯄꯩꯁꯥ ꯐꯪꯍꯧꯗꯦꯗ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯏꯕꯨꯡꯉꯣ, ꯅꯪꯃꯨꯛ ꯕꯨꯗꯨ ꯆꯨꯕ ꯅꯨꯄꯥꯁꯤꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯌꯥꯏ ꯀꯣꯛ ꯍꯥꯏꯔꯒ ꯀꯣꯏꯅꯔꯝꯃꯕꯁꯨ ꯁꯦꯟꯗꯣꯏ ꯍꯨꯟꯗ꯭ꯔꯁꯨ ꯀꯣꯛ ꯌꯥꯔꯕꯗꯨꯗ, ꯑꯁ ꯑꯩꯗꯤꯕ, ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯊꯥ ꯁꯥꯅ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯂꯩꯔꯤ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯕꯁꯨ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯅꯨꯡꯉꯥꯏꯇ ꯍꯦꯔꯥꯆꯟꯗ꯭ꯔ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯃꯥꯅ ꯈꯪꯂꯥꯎ ꯂꯥꯎꯔꯦ, ꯍꯦ ꯆꯟꯗꯥꯟ, ꯀꯔꯥꯏ ꯆꯠꯂꯨꯏ ꯑꯍꯤꯡꯁꯤꯗ? ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ꯫ ꯇꯨꯝꯐꯝ ꯊꯣꯛꯄ ꯇꯨꯝꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀ꯭ꯋꯥꯛꯇꯨꯅ ꯇꯧꯔꯛꯑꯅꯤ, ꯋꯥꯈꯜꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯦ꯫ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯗꯨꯁꯨ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩ, ꯐꯠꯇꯦꯗ ꯐꯠꯇꯦꯗ, ꯏꯆꯥ ꯐꯠꯇꯕ ꯀꯥꯏꯁꯦ ꯋꯥꯈ꯭ꯔꯦꯗ, ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯉꯥꯡꯅ ꯁꯛꯅꯕꯅ ꯌꯥꯗ꯭ꯔꯤꯕ, ꯁꯨꯕ ꯌꯥꯕ ꯁꯨꯖꯤꯟꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏ ꯇꯧꯗꯨꯅ ꯅꯨꯄꯤ ꯊꯤꯖꯤꯜꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯣ, ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ, ꯉꯥꯡꯅꯤꯡꯖꯟ ꯑꯣꯏꯅ ꯇꯧꯔꯗꯅ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯏꯃꯥ ꯅꯪ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯦꯔꯥꯆꯟꯗ꯭ꯔ ꯈꯣꯏ ꯆꯨꯞꯄ ꯍꯦꯛ ꯍꯦꯛ ꯆꯠꯄꯗꯨꯁꯨ ꯆꯠꯈꯤꯗ꯭ꯔꯦ꯫ ꯃꯪꯂ ꯃꯪꯂꯗꯨꯅ ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡꯗ ꯎꯪꯗꯨꯅ ꯂꯩ꯫ ꯃꯃꯥꯅ ꯈꯜꯂꯤ, ꯀꯔꯤꯅꯣ
ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯍꯟꯗꯛ ꯅꯨꯃꯤꯠ 4-5ꯅꯤꯁꯦ ꯃꯄꯥꯜ ꯀꯩꯝꯇ ꯊꯣꯛꯇ꯭ꯔꯤꯕꯁꯦ ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡ ꯎꯪꯗꯨꯅ ꯂꯩꯔꯤꯕ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯕꯖꯥꯠꯅꯣ? ꯃꯇꯝ ꯈꯔꯗꯤ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯌꯦꯡꯈꯤꯒꯦ꯫ ꯁꯣꯝꯗꯅ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯂꯣꯡ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯇꯧꯔꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯤꯃꯒ ꯑꯩ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯌꯦꯡꯈꯤꯒꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯇꯝꯅ ꯂꯥꯛꯇꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯕꯨꯠ ꯅꯨꯄꯤꯗꯣ ꯀꯧꯊꯣꯛꯂꯦ꯫ ꯑꯅꯤꯔꯛ ꯀꯧꯊꯣꯛꯄ ꯐꯥꯎ ꯊꯣꯛꯂꯛꯑꯝꯗꯦ, ꯑꯗꯨꯕꯨ 3ꯂꯛ ꯁꯨꯕ ꯑꯗꯨꯗꯗꯤ ꯐꯠ ꯊꯣꯛꯂꯛꯑꯦ꯫ ꯕꯨꯠ ꯅꯨꯄꯤꯗꯣ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯒ ꯄꯩꯔꯒ ꯈꯥꯒꯤ ꯂꯩꯌꯥꯎ ꯅꯥꯆꯣꯝ ꯑꯃ ꯁꯨꯆꯤꯜꯂꯦ꯫ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯏꯐꯥ ꯐꯥꯔꯕ ꯃꯁꯛ ꯑꯗꯨꯗ ꯂꯩꯍꯥꯎ ꯑꯃꯅꯤꯁꯨ ꯌꯥꯜꯂꯦ꯫ ꯐꯠ ꯊꯣꯛꯂꯛꯇꯨꯅ, ꯍꯥꯏ, ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯆꯒꯠ ꯆꯒꯠ ꯁꯨꯝ ꯀꯧꯔꯤꯕꯁꯦ? ꯃꯣꯗꯣꯔꯦ, ꯁꯥꯎꯔꯅꯣꯕ, ꯑꯩ ꯂꯥꯟꯖꯔꯦ꯫ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦꯕ꯫ ꯏꯁ, ꯀꯌꯥꯗ ꯍꯩꯔꯤꯕ ꯃꯇꯥꯅꯣꯅꯦ? ꯑꯁꯦꯡꯕꯅꯤ ꯃꯣꯗꯣꯔꯦ, ꯇꯧꯁꯤꯟꯅꯕ ꯅꯠꯇꯦ꯫ ꯑꯩ ꯅꯪꯒ ꯅꯨꯡꯁꯤꯅꯖꯦ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦꯕ꯫ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ? ꯐꯩ ꯐꯩ, ꯇꯧꯁꯤꯟꯅꯕꯒ ꯑꯣꯏꯔꯝꯂꯕ ꯃꯣꯗꯣꯔꯦ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯗꯕꯅꯦ꯫ ꯑꯗꯣ ꯅꯪꯅ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯗꯅ, ꯑꯗꯣ ꯀꯌꯥꯅꯣ? ꯍꯦꯔꯥꯆꯟꯗ꯭ꯔ ꯍꯔꯥꯎꯅ, ꯂꯥꯛ 10 ꯈꯛꯇꯪ ꯄꯤꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ꯫ ꯑꯦ, ꯑꯗꯨꯛ ꯌꯥꯝꯕꯗꯨꯗꯤ ꯅꯪꯗꯤ ꯀꯩꯗ ꯁꯤꯖꯤꯟꯅꯗꯣꯏꯕ? ꯑꯩꯈꯣꯏ ꯏꯃꯨꯡꯗꯣ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒ ꯑꯩꯒ ꯈꯛ ꯂꯩꯖꯕꯅꯦ꯫ ꯏꯄꯥ ꯅꯥꯕꯗ ꯆꯪꯈꯤꯕ ꯁꯦꯜꯁꯤꯡꯗꯁꯨ ꯈ꯭ꯋꯥꯡ ꯀꯣꯏꯔꯦ꯫ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅꯅꯤ ꯑꯩ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯀꯔꯕꯥꯔ ꯀꯔꯤꯅꯣ ꯈꯔ ꯇꯧꯔꯒ ꯍꯧꯗꯣꯛꯅꯒꯦ ꯇꯧꯕꯅꯤ꯫ ꯐꯔꯦ, ꯄꯤꯔꯒꯦ꯫ ꯑꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯀꯣ? ꯑꯩꯗꯤ ꯂꯣꯏ ꯈꯪꯒꯅꯤ꯫ ꯕꯨꯠ ꯅꯨꯄꯤꯗꯣ ꯈꯔ ꯀꯦꯔꯞ ꯇꯧꯔꯒ, ꯁꯦꯟꯗꯣꯏꯗꯤ ꯂꯧꯕꯤꯔꯔꯣꯏ, ꯃꯔꯝꯗꯤ ꯅꯪꯁꯦ ꯑꯩꯒꯤ BF ꯑꯣꯏꯔꯕꯅꯤꯅ꯫ ꯑꯗꯨꯒ ꯑꯃꯅ, ꯑꯩ ꯅꯠꯇꯕ ꯇꯨꯃꯤꯟꯅ ꯅꯨꯄꯤꯒ ꯀꯣꯏꯔꯝꯃꯕ ꯁꯣꯔ ꯊꯠꯂꯒ ꯍꯥꯠꯀꯗꯕꯅꯤ ꯈꯪꯖꯧ꯫ ꯍꯣꯏ, ꯑꯩ ꯚꯥꯞ ꯇꯥꯖꯔꯦ꯫ ꯕꯨꯠ ꯅꯨꯄꯤꯗꯣ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯁꯦ, ꯅꯪꯒꯤ ꯄꯩꯁꯥ ꯍꯥꯏꯕꯗꯣ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯄꯩꯁꯥꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯜꯂꯦ꯫ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯦ, ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯁ꯭ꯋꯥꯏꯗ꯫ ꯑꯩꯁꯨ ꯑꯇꯩ ꯑꯇꯣꯞꯄꯗꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯈꯤꯗꯣꯏꯅꯤ꯫ ꯅꯪꯁꯨ ꯆꯪꯉꯨ ꯐꯖꯅ꯫ ꯍꯌꯦꯡ ꯐꯖꯅ ꯎꯅꯔꯒ ꯔꯣꯃꯥꯟꯁ ꯇꯧꯔꯁꯦ꯫ ꯑꯗꯣ ꯑꯩꯗꯤꯅꯦ, ꯑꯩꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ꯫ ꯅꯣꯏ ꯌꯨꯝꯗꯒ ꯀꯔꯤꯒꯨꯝꯕꯒ ꯇꯝꯅꯔꯛꯑꯗꯤꯅꯦ, ꯅꯁꯥꯅ ꯈꯪꯅ ꯐꯠ ꯐꯠ ꯊꯣꯛꯂꯛꯀꯗꯕ꯫ ꯍꯣꯏ, ꯑꯗꯣ ꯌꯥꯝ ꯀꯟꯅ ꯀꯟꯅꯗꯤ ꯇꯝꯅꯔꯛꯀꯅꯨ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯃꯁꯥ ꯁꯣꯜꯂꯦꯕ꯫ ꯑꯃꯨꯛ ꯋꯥꯟꯊ ꯈꯣꯠꯊꯗꯅ ꯇꯧꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯔꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯦꯔꯥꯆꯟꯗ꯭ꯔ ꯈꯨꯜ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯈ꯭ꯔꯦ꯫ ꯌꯨꯝꯁꯨ ꯆꯥꯎꯅ ꯁꯥꯗꯨꯅ ꯂꯟ ꯊꯨꯝ ꯂꯦꯞꯁꯤꯟꯕ ꯉꯝꯈ꯭ꯔꯦ꯫ ꯃꯃꯥꯗꯨꯁꯨ ꯁꯅꯥ ꯂꯨꯄꯥ ꯁꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯃꯥꯅ, ꯏꯕꯨꯡꯉꯣ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯌꯥꯔꯕ꯭ꯔꯣ? ꯀꯔꯤ ꯈꯜꯂꯤꯕꯅꯣ? ꯏꯃꯥ, ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯥꯅꯤꯡꯗꯦꯀꯣ? ꯍꯩꯃꯥ, ꯏꯃꯥꯁꯦ ꯑꯍꯟ ꯍꯥꯏꯕꯗꯣ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯏꯆꯥ ꯏꯃꯧꯒꯤ ꯁꯦꯕꯥ ꯀꯥꯏꯗꯣ ꯄꯥꯝꯂꯛꯑꯦꯅꯦ꯫ ꯏꯃꯥ, ꯇꯥꯅꯤꯡꯗꯦ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯧꯗꯣꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯦꯔꯥꯆꯟꯗ꯭ꯔ ꯁꯥꯎꯁꯤꯟꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯃꯃꯥꯗꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯦ꯫ ꯃꯇꯨꯡꯗ ꯕꯨꯠ ꯅꯨꯄꯤ ꯃꯣꯗꯣꯔꯦꯗꯣ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ, ꯑꯩ ꯂꯩꯅ ꯂꯩꯅ ꯀꯔꯤꯒꯤ ꯅꯪꯅ ꯅꯆꯥꯅꯨꯄꯥꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕ ꯉꯝꯕ? ꯈꯪꯒꯅꯤ, ꯃꯣꯗꯣꯔꯦ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ꯫ ꯑꯁꯨꯝꯅ ꯎꯄꯨ ꯃꯌꯥꯝ ꯊꯛꯇꯒꯤ
ꯀꯣꯜꯂꯤꯛ ꯈꯔ ꯃꯈꯥꯗ ꯏꯟꯊꯔꯛꯑꯦ꯫ ꯍꯣꯏ ꯏꯃꯥ, ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣꯅꯦꯍꯦ? ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯃꯃꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ꯫ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯇꯥꯔꯛꯂꯤꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯈꯨꯝꯀꯠꯂꯦ꯫ ꯃꯃꯥꯏ ꯑꯗꯣ ꯂꯩꯁꯤꯜꯂꯛꯄꯗ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞ ꯑꯗꯣ ꯃꯊꯟꯇ ꯃꯔꯤ ꯃꯔꯤ ꯃꯩꯗꯨ ꯊꯥꯒꯠꯂꯦ, ꯑꯃꯨꯛ ꯃꯨꯊꯠꯂꯦ ꯇꯧꯗꯨꯅ ꯂꯩ꯫ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯃꯃꯥꯗꯣ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯥꯗꯣ ꯀꯤꯕ ꯑꯃꯁꯨ ꯄꯣꯛꯂꯛꯑꯦ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯥꯅ ꯀꯔꯤꯁꯨ ꯎꯕ ꯅꯠꯇꯦ꯫ ꯃꯥꯅ ꯏꯟꯁꯥꯡ ꯁꯦꯝꯂꯝꯕ ꯊꯥꯡ ꯁꯣꯔꯤꯗꯨꯁꯨ ꯃꯇꯣꯝꯇ ꯇꯞꯅ ꯄꯥꯏꯈꯠꯂꯛꯑꯦ꯫ ꯄꯥꯈꯠꯄꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯟꯅ ꯀꯧꯔꯛꯑꯦ꯫ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯍꯦꯔꯥꯆꯟꯗ꯭ꯔ! ꯃꯃꯥꯒꯤ ꯄꯥꯈꯠꯅ ꯀꯧꯕ ꯈꯨꯀꯧ ꯑꯗꯨꯗ ꯍꯦꯔꯥꯆꯟꯗ꯭ꯔ ꯆꯥꯛꯈꯨꯝ ꯇꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯉꯁꯥꯏ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯃꯆꯥꯅꯨꯄꯥ ꯆꯪꯉꯛꯄꯗꯨꯗꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯗꯣ ꯉꯛꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ, ꯏꯃꯥ, ꯁꯦꯡꯅ ꯇꯝꯃꯨ, ꯁꯦ ꯀꯔꯤ ꯇꯧꯔꯒꯦꯕ? ꯈꯪꯗꯦ ꯏꯕꯨꯡꯉꯣ, ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯊꯥꯡꯒꯁꯦ ꯃꯇꯣꯝꯇ ꯋꯥꯡꯅ ꯋꯥꯡꯅ ꯄꯥꯏꯈꯠꯂꯦ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯊꯕꯛ ꯉꯥꯏꯍꯥꯛꯇꯪ ꯇꯧꯕꯁꯤꯗ ꯑꯗꯨꯝ ꯌꯦꯠꯂꯗꯕꯅꯤ꯫ ꯃꯣꯗꯨꯔꯩꯅ ꯇꯧꯕꯅꯤ ꯚꯥꯞ ꯇꯥꯔꯗꯨꯅ ꯍꯦꯔꯥꯆꯟꯗ꯭ꯔ ꯉꯥꯡꯁꯤꯟꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥ ꯑꯗꯨꯗꯤ ꯑꯉꯥꯎꯕꯤ ꯇꯥꯔꯗꯨꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯂꯩꯍꯧꯔꯦ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯉꯛꯇꯨꯅ, ꯃꯣꯗꯣꯔꯦ, ꯃꯣꯗꯣꯔꯦ! ꯍꯣ, ꯑꯩ ꯁꯤꯗ ꯂꯩꯖꯔꯦ꯫ ꯑꯗꯨ ꯀꯟꯅ ꯀꯧꯕꯤꯔꯛꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪ ꯁꯤꯗꯤꯕꯀꯣ, ꯏꯃꯥꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯒꯅꯨ ꯍꯥꯏꯔꯃꯛꯇꯗ ꯅꯪ ꯁꯤꯗꯤꯕ, ꯍꯣꯏ ꯌꯥꯝ ꯋꯥꯠꯂꯤ, ꯅꯩꯈꯥꯏꯈꯤꯗꯣꯏꯅꯤ꯫ ꯃꯊꯣꯡꯗꯤ ꯂꯥꯏꯃ ꯆꯥꯗꯦ ꯅꯪ ꯁꯤꯗꯤ꯫ ꯑꯗꯣ ꯃꯣꯗꯣꯔꯦ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ? ꯀꯩ ꯇꯧꯔꯦ ꯑꯃꯨꯛ? ꯍꯌꯦꯡꯗꯤ ꯄꯥꯔꯂꯔꯗ ꯆꯠꯂꯨꯁꯦ꯫ ꯉꯝꯖꯗ꯭ꯔꯦ ꯉꯝꯖꯗ꯭ꯔꯦ, ꯐꯖꯧ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏꯗꯕ ꯗꯥꯔꯅꯤ ꯑꯩꯈꯣꯏꯗꯤ, ꯀꯩ ꯀꯥꯟꯅꯅꯕꯅꯣ ꯗꯤꯌꯥꯔ? ꯉꯥꯡꯅꯕ ꯋꯥꯏꯍꯦ ꯅꯪ ꯁꯤꯁꯨ ꯏꯕꯦꯝꯃ꯫ ꯑꯁ, ꯀꯥꯟꯅꯗꯦ ꯗꯤꯌꯥꯔ, ꯑꯩ ꯁꯦꯟꯗꯣꯏ ꯈꯨꯝꯕ ꯇꯥꯏꯃꯤꯡ ꯑꯣꯏꯁꯤꯜꯂꯛꯑꯦ, ꯆꯠꯂꯨꯈꯤꯒꯦ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯦ꯫ ꯕꯨꯠ ꯅꯨꯄꯤ ꯑꯃꯒ ꯍꯦꯛ ꯀꯣꯏꯅꯔꯨꯗꯅ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯕ ꯈꯪꯂꯔꯣꯏꯗꯣꯏꯕ ꯇꯧꯔꯤꯁꯤꯕꯣ? ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯑꯌꯨꯛ ꯌꯦꯟꯗꯥ ꯉꯟꯕꯅꯤ꯫ ꯃꯦꯝꯆꯧꯕꯤ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯃꯥꯏ ꯉꯥꯡꯅꯒꯗꯕꯅꯣ ꯑꯩꯕꯨ ꯇꯧꯔꯤꯁꯤꯕꯣ? ꯃꯦꯝꯆꯧꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ, ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ! ꯍꯦꯔꯥꯆꯟꯗ꯭ꯔ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯇꯨꯅ ꯄꯥꯈꯠꯅ, ꯍꯥ, ꯀꯅꯥ? ꯀꯅꯥ ꯀꯩꯗꯧꯔꯦꯕ? ꯍꯥꯏ ꯆꯟꯗꯥꯜ, ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯧꯒꯠꯂꯣ, ꯍꯤꯡꯒꯣꯜ ꯏꯁꯤꯡꯒꯁꯦ ꯈꯔ ꯆꯥꯏꯔꯨ ꯂꯥꯎ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ꯫ ꯃꯆꯤꯟꯗ ꯇꯞꯅ, ꯑꯣ, ꯄꯨꯝꯅꯃꯛ ꯃꯪꯂꯥꯟꯒꯤ ꯂꯤꯂꯥ ꯑꯣꯏꯔꯝꯂꯕ? ꯆꯥꯛꯇꯤ ꯆꯥꯛꯈ꯭ꯔꯦꯗ ꯁꯩꯇ꯫ ꯍꯥꯏ ꯍꯥꯏ, ꯑꯩ ꯀꯩꯊꯦꯜ ꯊꯦꯡꯉꯦ, ꯐꯠ ꯍꯧꯒꯠꯂꯣ, ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯁꯤꯜꯂꯨ꯫ ꯃꯦꯝꯆꯧꯕꯤꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯇꯣꯝꯇ ꯂꯩꯍꯧꯔꯦ꯫ ꯀꯥꯟꯅꯗꯦ, ꯁꯤꯗꯤ ꯉꯁꯤꯒꯤ ꯃꯪꯗꯣ, ꯑꯁ, ꯇꯨꯔꯦꯜ ꯃꯄꯥꯜ ꯐꯥꯎꯗ ꯈꯣꯏꯁꯨ ꯄꯨꯈꯤꯒꯦ, ꯌꯨꯝꯒꯤ ꯊꯕꯛꯀ ꯂꯥꯏꯔꯤ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯈꯣꯏꯖꯩ ꯑꯃꯒ ꯕꯥꯔꯇꯤꯜ ꯑꯃꯒ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜ ꯇꯝꯅ ꯂꯥꯛꯑꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯏꯕꯣꯊꯦ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯊꯦꯅ, ꯑꯣꯏ ꯍꯦꯔꯥ, ꯅꯪꯁꯨ ꯈꯣꯏ ꯆꯨꯞꯄ ꯂꯥꯛꯏꯔꯣ? ꯍꯣꯏ ꯏꯇꯥꯎ, ꯁꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯂꯨꯒꯦꯅ ꯂꯥꯛꯏꯅꯦ꯫ ꯅꯪꯗꯤ ꯀꯌꯥꯝ ꯐꯥꯔꯒꯦ? ꯍꯣ, ꯌꯦꯡꯉꯣ ꯌꯦꯡꯉꯣ, ꯏꯐꯥꯕꯨ ꯐꯥꯗꯦꯗ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯔꯗꯕꯅꯦ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯑꯃꯗꯤ ꯏꯕꯣꯊꯦ ꯈꯔ ꯂꯥꯞꯇꯛꯅ ꯐꯝꯅꯔꯒ ꯈꯣꯏ ꯆꯨꯞꯅꯔꯤ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯁꯥꯎꯅꯤꯡꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯤꯁꯦ ꯀꯩꯗꯧꯕꯒꯤ ꯂꯩꯔꯝꯃꯤꯅꯣ ꯈꯪꯗꯦ꯫ ꯉꯔꯥꯡꯒꯤ ꯃꯪꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯈꯨꯂꯥꯡꯈꯥꯡꯗꯒꯤ ꯂꯣꯏ ꯐꯣꯔꯁꯥ ꯆꯠꯂꯦ꯫ ꯑꯩꯅꯗꯤ ꯑꯁꯥ ꯑꯃꯗ ꯂꯥꯛꯆꯔꯤꯕꯅꯤ, ꯍꯦ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯂꯥꯏꯕꯛ꯫ ꯏꯕꯣꯊꯦꯅ, ꯃꯇꯥꯎꯕꯤ,
ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ ꯍꯣꯔꯦꯟꯗꯤ ꯑꯝꯇ ꯄꯨꯟꯁꯤꯗꯅ ꯍꯣꯏ ꯌꯥꯏꯅꯦ ꯀꯨꯏꯔꯦ ꯍꯥꯏꯒꯨꯝꯗꯅ ꯀꯗꯥꯏꯗ ꯄꯨꯟꯁꯤꯒꯦ ꯑꯩꯗꯤ ꯏꯌꯥ ꯌꯥꯏꯗ ꯑꯗꯨꯗꯤ ꯃꯅꯤꯡꯒꯤ ꯄꯨꯟꯐꯝꯗꯨꯗ ꯍꯦꯛꯇ ꯇꯧꯔꯁꯤꯅꯦ ꯌꯥꯏ ꯌꯥꯏ ꯄꯨꯟꯕꯗꯤ ꯀꯅꯥ ꯀꯅꯥ ꯍꯥꯟꯅꯒꯤ ꯄꯥꯔꯇꯤꯗꯨ ꯑꯗꯨꯝꯂꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨꯕꯨ ꯄꯣꯄꯥ ꯀꯥꯏ ꯌꯥꯕ꯭ꯔꯥꯅꯦ ꯑꯗꯨꯅꯦ ꯁꯨꯔꯗꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯄꯨꯟꯅ ꯄꯨꯟꯅ ꯉꯥꯎꯃꯤꯟꯅꯗꯅ ꯂꯥꯡꯃꯤꯟꯅꯗꯅ ꯇꯧꯔꯛꯑꯒ ꯐꯔꯦ ꯃꯇꯥꯎꯕꯤ ꯑꯩ ꯆꯥꯛ ꯂꯥꯝꯕꯗ ꯌꯥꯗ꯭ꯔꯦ ꯀꯥꯔꯝꯃꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯊꯦꯡꯅꯔꯁꯦ ꯍꯣꯏ ꯍꯣꯏ ꯃꯇꯥꯎꯕꯤ ꯏꯕꯣꯊꯦꯗꯤ ꯃꯌꯨꯝꯗ ꯀꯥꯈ꯭ꯔꯦ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯊꯟꯇ ꯉꯥꯏꯍꯧꯔꯦ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯁꯨꯝ ꯈꯣꯏ ꯆꯨꯞꯄꯦ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯂꯥꯛꯏꯕꯗꯣ ꯁꯨꯞꯅꯇꯪꯒꯤ ꯐꯕꯧ ꯉꯥ ꯑꯅꯤ ꯑꯍꯨꯝꯈꯛ ꯄꯥꯔꯇꯤꯟꯗꯨꯗ ꯀ꯭ꯔꯪ ꯀ꯭ꯔꯪ ꯂꯥꯎꯅ ꯌꯥꯎꯔꯤ ꯃꯗꯨ ꯎꯕꯗ ꯍꯦꯔꯥꯆꯟꯗ꯭ꯔ ꯄꯦꯜꯂꯦ ꯂꯥꯏꯃ ꯑꯣꯏꯕ ꯉꯗꯥꯁꯤꯒ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯐꯧꯔꯤꯁꯦ ꯁꯤꯒꯤꯅꯤꯅꯦ ꯂꯥꯏꯔꯤꯛ ꯊꯨꯔꯛꯀꯗ꯭ꯔꯅ ꯉꯥꯏꯕꯁꯨ ꯁꯨꯡꯊꯨ ꯍꯦꯛ ꯊꯨꯗꯦ ꯇꯟꯖꯥꯗꯨꯗ ꯈꯣꯏꯖꯩꯗꯣ ꯀꯟꯅ ꯍꯦꯛ ꯂꯨꯝꯈꯠꯂꯦ ꯍꯦꯔꯥꯆꯟꯗ꯭ꯔꯅ ꯑꯦ ꯄꯜꯂꯨ ꯂꯥꯎꯕꯒ ꯌꯥꯗꯦꯅꯦ ꯁꯤꯗꯤ ꯃꯪꯐꯥꯎꯅꯔꯦ ꯂ ꯂ ꯂꯥ ꯍꯔꯥꯎꯅ ꯈꯣꯏꯖꯦꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯦ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯑꯣꯏꯔꯝꯂꯦ ꯑꯦ ꯀꯩꯅꯣ ꯁꯤꯗꯤ ꯐꯤꯅꯤꯅꯦ ꯀꯔꯤ ꯐꯤꯅꯣ ꯁꯤꯕꯣ ꯐꯤꯗꯣ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯀꯩ ꯐꯤꯅꯣ ꯌꯦꯡꯉꯤ ꯃꯍꯥꯆꯟꯗꯥꯟ ꯀꯅꯥꯒꯤ ꯐꯅꯦꯛꯅꯣ ꯁꯤꯗꯤ ꯑꯁ ꯗꯥꯎꯒ ꯌꯥꯔꯣꯏ ꯑꯝꯇ ꯈꯣꯏꯒ ꯆꯨꯞꯄꯣꯏ ꯂꯥꯏꯔꯤꯛ ꯐꯪꯕ꯭ꯔꯥ ꯍꯥꯏꯕꯨ ꯐꯅꯦꯛ ꯑꯣꯏꯅ ꯐꯪꯉꯦ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥꯁꯤꯡꯁꯦ ꯍꯦꯔꯥꯆꯟꯗ꯭ꯔ ꯁꯥꯎꯅ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯄꯨꯟꯁꯦ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯣ ꯑꯣꯏꯔꯛꯇꯨꯅ ꯌꯨꯝꯗꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯊꯣꯛꯂꯛꯏ ꯃꯈꯨꯠꯇ ꯒꯟꯖꯥ ꯑꯁꯦꯝ ꯈꯔꯁꯨ ꯄꯥꯏꯗꯨꯅ ꯄꯨꯔꯛꯏ ꯏꯕꯣꯊꯦꯅ ꯑꯦ ꯂꯥꯛꯇꯤ ꯂꯥꯛꯑꯦꯗꯅ ꯑꯩꯈꯣꯏꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯕꯅꯤ ꯂꯥꯛꯇ꯭ꯔꯗꯤ ꯒꯟꯖꯥ ꯊꯤꯕꯗꯅꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯗꯥꯏꯗ ꯂꯣꯠꯁꯜꯂꯝꯃꯤꯅꯣ ꯈꯪꯗꯗꯅ ꯄꯨꯔꯛꯇ꯭ꯔꯕꯣ ꯍꯥꯏꯁꯦ ꯄꯨꯕꯨꯗꯤ ꯄꯨꯔꯛꯑꯦ ꯉꯥꯡ ꯂꯩꯔꯅꯨ ꯐꯠ ꯐꯠ ꯄꯨꯔꯛꯑꯣꯅꯦ ꯒꯟꯖꯥꯗꯣ ꯄꯨꯊꯣꯛꯇꯨꯅ ꯊꯛꯃꯤꯟꯅꯔꯤ ꯊꯛꯄ ꯌꯥꯕ ꯊꯛꯂꯕ ꯃꯇꯨꯡ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯅꯔꯦ ꯋꯥꯔꯤꯒꯁꯦ ꯖꯥꯠ ꯖꯥꯠ ꯁꯥꯟꯅꯕ ꯍꯧꯔꯛꯑꯦ ꯍꯦꯔꯥꯆꯟꯗ꯭ꯔꯅ ꯑꯁ ꯃꯇꯥꯎꯕꯤ ꯃꯌꯥꯝ ꯌꯥꯗ꯭ꯔꯦꯍꯦ ꯑꯩꯗꯤ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯄꯨꯡꯁꯨ ꯊꯦꯡꯉꯝꯃꯅꯤ ꯀꯥꯏꯅꯅꯕ ꯇꯧꯔꯁꯤꯅꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯁ ꯉꯥꯏꯈꯣꯗ ꯃꯇꯥꯎꯕꯤ ꯑꯁ ꯌꯥꯗ꯭ꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯜꯂꯒ ꯂꯣꯏꯔꯦ ꯅꯣꯏꯒꯤ ꯅꯨꯄꯤꯅ ꯄꯨꯜꯂꯒ ꯐꯨꯕ꯭ꯔꯥ ꯈꯪꯗꯦ ꯅꯣꯏ ꯍꯦꯔꯥ ꯏꯕꯥꯅꯤꯗꯕꯨ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯈꯔ ꯐꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯀꯥꯏꯅ ꯕꯤꯗꯥꯏ ꯂꯧꯅꯔꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈ꯭ꯔꯦ ꯍꯦꯔꯥꯆꯟꯗ꯭ꯔꯁꯨ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯑꯦ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯃꯉꯥꯏꯔꯦꯗꯅ ꯒꯟꯖꯥ ꯊꯛꯄ ꯃꯤꯅ ꯒꯟꯖꯥꯗ ꯌꯨ ꯊꯛꯄ ꯃꯤꯅ ꯌꯨ ꯉꯥꯎꯕ ꯆꯨꯔꯨꯞ ꯊꯛꯄ ꯃꯤꯅ ꯆꯨꯔꯨꯞꯇ ꯉꯥꯎꯕ ꯀꯔꯤꯗꯕꯨ ꯈꯦꯠꯅꯔꯤꯒꯦ ꯄꯨꯂꯞ ꯉꯥꯎꯕ ꯑꯩꯈꯣꯏ ꯀꯥꯡꯕꯨꯅꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯄꯨꯟꯁꯤꯁꯦ ꯁꯤ ꯃꯉꯥꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯒꯟꯖꯥꯒ ꯌꯨꯒꯅ ꯑꯗꯨꯝ ꯉꯥꯎꯔꯒ ꯂꯩꯖꯔꯒꯦ ꯍꯣ ꯂꯩꯖꯔꯒꯦ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡꯗꯣ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯁꯝꯅꯗ꯭ꯔꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯅꯤ ꯉꯥꯡꯗꯅ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯀꯧꯔꯦ ꯇꯥꯃꯣ ꯍꯦꯔꯥ ꯍꯦꯠ ꯀꯅꯥꯅꯣ ꯑꯩꯅꯦ ꯇꯥꯃꯣ ꯍꯦꯔꯥ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯃꯥꯏꯗꯣ ꯐꯠ ꯂꯩꯊꯣꯔꯦ ꯋꯥꯎ ꯐꯖꯩꯍꯦ ꯍꯩꯕꯤ ꯄꯥꯝꯕꯤ ꯑꯗꯨꯗ ꯍꯦꯂꯣꯏ ꯑꯅꯤꯈꯛ ꯇꯣꯡꯗꯨꯅ ꯂꯩꯔꯤ ꯍꯦꯔꯥꯆꯟꯗ꯭ꯔꯗꯤ ꯍꯦꯂꯣꯏ ꯑꯗꯨ ꯎꯕꯗ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯂꯒ ꯃꯇꯤꯟꯒ ꯇꯥꯕ ꯃꯈꯩ ꯌꯦꯡꯖꯩ ꯀꯅꯥꯅꯣ ꯅꯣꯏ ꯑꯅꯤꯕꯣ ꯑꯩꯈꯣꯏꯕꯨ ꯈꯪꯗ꯭ꯔꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅꯦ ꯍꯦꯂꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯁꯦꯒꯥ ꯀꯥꯏꯅ ꯐꯥꯎꯔꯤꯕꯗꯣ ꯍꯦꯔꯥꯆꯟꯗ꯭ꯔ ꯍꯔꯥꯎꯅ ꯑꯋꯣꯏꯕꯒꯤ ꯈ꯭ꯋꯥꯏ ꯑꯇꯣꯝꯕꯤꯗꯣ ꯈꯔ ꯃꯁꯛ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯃꯤꯅꯗꯤ ꯐꯖꯩ ꯍꯥꯏꯅꯩ
ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯑꯩꯅꯦ ꯑꯇꯣꯝꯕꯤ ꯍꯥꯏꯕꯗꯣ ꯑꯩꯅꯅꯦ ꯉꯁꯥꯏ ꯃꯈꯩ ꯅꯪꯉꯣꯟꯗ ꯀꯧꯔꯤꯕꯗꯣ ꯍꯦꯔꯥꯆꯟꯗ꯭ꯔ ꯍꯦꯂꯣ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠꯇꯣ ꯇꯥꯞ ꯄꯥꯏ ꯍꯥ ꯅꯪ ꯑꯣꯏꯔꯦ ꯑꯗꯨꯗꯤ 이반이 ꯑꯃꯨꯛꯇ ꯀꯣꯏꯅꯁꯦ ꯑꯁꯦꯡꯕꯒꯤꯔꯣ ꯇꯥꯃꯣ ꯍꯦꯔꯥ ꯅꯪꯕꯨ ꯑꯩ ꯄꯥꯝꯕ꯭ꯔꯅꯦ ꯑꯁ ꯄꯥꯝꯃꯤ ꯅꯪꯅꯦ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯊꯤꯔꯛꯏꯁꯦ ꯑꯗꯨꯅꯕꯨ ꯅꯨꯄꯤ ꯊꯤꯗꯗꯅ ꯄꯥꯈꯪ ꯁꯔꯤ ꯑꯣꯏꯔꯒ ꯂꯩꯔꯤꯕꯁꯤꯅꯤ ꯇꯥꯃꯣ ꯍꯦꯔꯥꯅ ꯌꯥꯔꯗꯤ ꯀꯣꯏꯅꯕ ꯇꯥꯔꯦꯗꯅ ꯑꯗꯣ ꯇꯥꯃꯣ ꯍꯦꯔꯥ ꯍꯌꯦꯡ ꯑꯩꯕꯨ ꯀꯣꯏꯒꯦ ꯀꯣꯏꯅꯕꯤꯔꯒ ꯗꯣꯛꯇꯔ ꯍꯦꯃꯣꯒꯤ ꯍꯦꯂꯣꯏ ꯐꯤꯂꯝꯗꯣ ꯑꯗꯨꯃꯥꯏꯅꯒꯗꯤ ꯇꯧꯕꯤꯂꯥꯛꯄꯤꯒꯅꯨꯀꯣ ꯇꯧꯔꯣꯏꯗ ꯅꯪꯅ ꯍꯥꯏꯔꯤ ꯃꯈꯩ ꯏꯟꯗꯣꯏꯅꯦ ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯗꯤ ꯂꯥꯛꯑꯣ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯊꯥꯖꯅꯕ ꯄꯨꯕꯤꯔꯣ ꯑꯁꯦꯡꯕꯒꯤꯔꯣ ꯑꯁꯦꯡꯕꯒꯤꯅꯤꯅꯦ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯁꯦ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪꯗꯤ ꯊꯣꯟꯕꯤꯒꯦꯗꯅ ꯌꯥꯏꯌꯦ ꯀꯩ ꯊꯣꯟꯕꯤꯒꯦ ꯍꯥꯏꯅꯣ ꯀꯨꯁꯨꯝꯂꯩ ꯇꯜꯂꯦ ꯑꯗꯨꯗꯤ ꯐꯤꯂꯝꯗ ꯀꯧꯅꯕꯗꯨꯅꯦ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯊꯣꯟꯕꯤꯌꯣꯕ ꯍꯥꯅꯤ ꯀꯧꯔꯒꯦ ꯑꯗꯨꯗꯤ ꯋꯥꯎ ꯌꯥꯝ ꯐꯖꯩꯌꯦ ꯍꯦꯂꯣꯏ ꯃꯆꯦꯗꯣ ꯈꯧꯗꯦꯝꯂꯩ ꯍꯣ ꯑꯌꯦꯡꯕ ꯃꯤꯒꯤꯁꯨ ꯈꯔ ꯈꯟꯅꯕ ꯐꯩꯗ ꯑꯇꯣꯝꯕꯤꯗꯨꯅ ꯈꯨꯝꯂꯩ ꯍꯣ ꯏꯆꯦꯝꯍꯜ ꯋꯥꯔꯧꯕꯤꯕ ꯌꯥꯗ꯭ꯔꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯤ ꯃꯤꯠꯇꯣ ꯈꯤꯇꯪ ꯈꯨꯝꯖꯤꯟꯗꯅ ꯈꯥꯡꯕꯤꯕ ꯇꯥꯔꯦ ꯏꯁ ꯃꯥꯏꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯏꯀꯥꯏꯕꯒ ꯈꯪꯈꯤꯗ꯭ꯔꯦ ꯑꯩꯁꯨ ꯅꯨꯄꯥ ꯂꯩꯅ ꯎꯅꯔꯨꯈꯤꯒꯦ ꯅꯣꯏꯇꯪ ꯔꯣꯃꯥꯟꯁ ꯇꯧ ꯂꯩ ꯌꯥꯕ꯭ꯔꯣ ꯍꯌꯨꯝ ꯍꯦꯂꯣꯏ ꯃꯆꯦꯗꯣ ꯃꯥꯡꯈ꯭ꯔꯦ ꯍꯦꯔꯥꯆꯟꯗ꯭ꯔꯗꯣ ꯅꯣꯏ ꯆꯦ ꯀꯌꯥ ꯁꯨꯕꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯅꯤꯁꯨꯕꯤꯅꯦ ꯁꯥꯎꯗꯤ ꯁꯥꯎꯒꯅꯨ ꯅꯪꯒ ꯅꯁꯛ ꯌꯥꯝ ꯈꯦꯠꯅꯩꯅ ꯅꯪꯗꯤ ꯂꯥꯏꯒꯤ ꯃꯆꯥ ꯃꯥꯜꯂꯦ ꯅꯣꯏ ꯆꯦꯁꯤꯅ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯨꯕꯗꯒꯤ ꯒꯥꯔꯤ ꯃꯃꯥꯏ ꯀꯣꯞꯄꯗꯣ ꯌꯥꯝ ꯃꯥꯜꯂꯦ ꯇꯥꯔꯗꯤ ꯅꯪꯕꯣ ꯅꯁꯝꯒꯗꯣ ꯁꯤꯠ ꯅꯥꯟꯅ ꯐꯣꯏꯕꯤꯕꯗ ꯂꯣꯏꯔꯅꯤꯅꯦ ꯑꯁ ꯍꯥꯅꯤ ꯊꯦꯡꯈ꯭ꯔꯅꯤ ꯄꯨꯕꯤꯔꯣ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯇꯥꯏꯕꯪꯄꯥꯜꯗꯨꯗ ꯍꯩꯃꯥ ꯍꯣ ꯄꯨꯖꯔꯒꯦ ꯄꯥꯈꯪ ꯈꯨꯖꯦꯡ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯇꯝꯅ ꯂꯥꯛꯂꯣ ꯆꯠꯁꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯁꯤ ꯊꯥꯕꯜ ꯏꯄꯣꯝꯗ ꯆꯠꯁꯤ ꯊꯥꯕꯜ ꯏꯄꯣꯝꯗ ꯍꯣ ꯆꯠꯁꯤ ꯂꯥꯛꯂꯦ ꯆꯠꯂꯁꯤ ꯃꯥꯏ ꯍꯥꯅꯤ ꯂꯥꯛꯂꯣ ꯆꯠꯂꯁꯤ ꯃꯥꯏ ꯍꯥꯅꯤ ꯍꯦꯔꯥꯆꯟꯗ꯭ꯔ ꯐꯤꯌꯣ ꯒꯟꯖꯥꯒꯤ ꯅꯤꯁꯥꯗꯨꯅ ꯀꯔꯤꯝꯇ ꯈꯪꯂꯝꯗꯦ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯄꯨꯔꯥ ꯁꯪꯁꯥꯔ ꯑꯃꯅꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯍꯦꯔꯥꯆꯟꯗ꯭ꯔꯕꯨ ꯍꯦꯂꯣꯏ ꯃꯌꯥꯝ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯄꯨꯔꯛꯂꯦ ꯏꯁꯨꯛ ꯁꯨꯛꯂꯕ ꯇꯤꯜ ꯀꯥꯡꯒꯤ ꯃꯈꯣꯜꯇꯅ ꯄꯨꯛꯅꯤꯡ ꯅꯤꯜꯂꯕ ꯑꯃꯝꯕ ꯃꯐꯝꯗꯣ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯃꯤꯠꯇꯗꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜꯇꯅ ꯊꯜꯂꯕ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯕ ꯃꯐꯝ ꯑꯃꯒꯨꯝ ꯎꯍꯜꯂꯝꯃꯦ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯆꯤꯟꯗ ꯇꯞꯅ ꯋꯥꯎ ꯍꯥꯅꯤ ꯃꯐꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯥꯗ ꯎꯔꯤꯕ ꯂꯩꯀꯣꯜ ꯑꯁꯤꯗ ꯄꯤꯛꯇꯛꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯆꯥꯁꯤꯗ ꯉꯥꯛꯇꯪ ꯁꯥꯟꯅꯔꯨꯁꯦ ꯍꯥꯏꯕꯕꯨ ꯍꯣ ꯄꯥꯃꯨꯕꯧ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯂꯥꯛꯑꯣ ꯁꯥꯟꯅꯔꯨꯔꯁꯦ ꯄꯥꯊꯤ ꯀꯣꯝꯊꯤ ꯑꯗꯨꯗ ꯍꯦꯔꯥꯆꯟꯗ꯭ꯔꯗꯣ ꯄꯨꯗꯨꯅ ꯆꯪꯉꯦ ꯃꯅꯝꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯝꯊꯤꯔꯝꯃꯦ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯃꯅꯥꯇꯣꯟꯗꯗꯤ ꯍꯩꯅꯝ ꯂꯩꯅꯝꯒꯤ ꯃꯅꯝ ꯑꯣꯏꯅ ꯅꯝꯂꯝꯃꯦ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯅꯥꯇꯣꯟꯗꯣ ꯁꯥꯡꯅ ꯃꯅꯝꯗꯣ ꯆꯤꯡꯈꯠꯇꯨꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯅꯝꯁꯤꯗꯤ ꯍꯦꯔꯥꯆꯟꯗ꯭ꯔꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯂꯩꯅꯥꯡ ꯃꯔꯛ ꯑꯗꯨꯗ ꯆꯕꯨꯛ ꯅꯩꯗꯨꯅ ꯁꯥꯟꯅꯔꯤ ꯍꯦꯂꯣꯏ ꯑꯗꯨꯁꯨ ꯃꯇꯧꯗꯨ ꯎꯔꯒ ꯀꯟꯅ ꯅꯣꯛꯆꯔꯤ ꯑꯗꯨꯝ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏ
ꯂꯝꯍꯦꯟꯕ ꯃꯆꯥ ꯀꯅꯥ ꯀꯅꯥꯅꯣ ꯑꯗꯨꯋꯥꯏꯗ ꯁꯥꯟꯅꯔꯤꯕꯗꯣ ꯃꯁꯤ ꯇꯥꯏꯕꯪ ꯃꯤꯅ ꯆꯪꯒꯗꯕ ꯃꯐꯝ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯥ ꯍꯦꯂꯣꯏ ꯃꯉꯥꯗꯣ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩ ꯍꯧꯗꯨꯅ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯁꯥꯎꯅ ꯆꯪꯉꯤ ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗꯗꯤ ꯉꯛꯅ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯇꯣꯝꯕꯤ ꯑꯇꯣꯝꯕꯤꯗꯣ ꯅꯣꯛꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯏꯆꯦꯝꯍꯜ ꯀꯅꯥꯔꯥ ꯅꯨꯄꯥꯁꯤꯗꯤ ꯏꯆꯦꯝꯍꯜ ꯅꯅꯥꯎ ꯅꯨꯄꯥꯅꯤ ꯑꯩꯅ ꯆꯦꯟꯖꯔꯛꯏꯕꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯑꯃꯨꯛꯇꯗꯤ ꯇꯥꯎꯅꯦ ꯏꯆꯦꯝꯒꯤ ꯏꯕꯦꯝꯃ ꯍꯣ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯂꯥꯏꯔꯗꯅ ꯂꯣꯏ ꯑꯣꯟꯊꯣꯛꯈ꯭ರೆ ꯌꯥꯔꯦ ꯅꯣꯏ ꯈꯨꯃꯨ ꯊꯣꯛꯄꯤꯒꯤ ꯍꯧꯅꯕꯤꯗꯣ ꯑꯗꯨ ꯇꯧꯏꯒ ꯑꯗꯥ ꯇꯧꯏꯒ ꯁꯤꯗ ꯀꯨꯞꯇ ꯌꯦꯡ ꯂꯩꯔꯅꯤ ꯑꯗꯨꯅꯕꯨ ꯍꯧꯖꯤꯛꯐꯥꯎ ꯐꯪꯗꯗꯅ ꯂꯩꯔꯤꯗꯣ ꯑꯗꯨꯒꯤ ꯂꯥꯏꯕꯛꯇꯣ ꯅꯅꯥꯎ ꯑꯇꯣꯝꯕꯤ ꯑꯩꯉꯣꯟꯗꯗꯤ ꯇꯥꯍꯟꯕꯤꯔꯛꯀꯅꯨ ꯀꯌꯥꯗꯅꯣ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯁꯤꯕꯨ ꯆꯪꯉꯠ ꯍꯥꯠꯂꯦ ꯍꯥꯏ ꯋꯥꯅꯦ ꯍꯣ ꯌꯥꯔꯦ ꯍꯥꯏꯅꯅꯦ ꯄꯥꯔꯃꯤꯁꯟꯗꯣ ꯄꯤꯕꯤꯔꯝꯃꯣ ꯏꯆꯦꯝ ꯇꯔꯨꯛꯇ ꯀꯔꯤꯁꯨ ꯌꯦꯠꯆꯔꯣꯏ ꯇꯣꯉꯥꯟꯅ ꯍꯦꯛꯇ ꯆꯥꯖꯒꯦ ꯐꯔꯦ ꯐꯔꯦ ꯏꯅꯥꯎꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯖꯔꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯍꯦꯂꯣꯏ ꯑꯩꯈꯣꯏꯒꯤ ꯔꯨꯜꯁꯀꯤ ꯋꯥꯡꯃꯗꯅꯤ ꯑꯗꯨ ꯅꯁꯥꯅ ꯈꯪꯅ ꯆꯠꯀꯗꯕꯅꯤ ꯏꯄꯥ ꯁꯣꯔꯥꯔꯦꯟꯁꯨ ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯅꯖꯔꯣ ꯑꯩꯈꯣꯏ ꯌꯥꯎꯍꯜꯂꯛꯀꯅꯨ ꯑꯩꯈꯣꯏ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯍꯧꯖꯤꯛꯀꯥꯟ ꯊꯥꯕꯜ ꯁꯤꯟꯕꯒꯤ ꯗꯣꯅꯦꯁꯟ ꯆꯠꯀꯗꯕ ꯌꯥꯝꯃꯤ ꯍꯣ ꯏꯆꯦꯝ ꯏꯄꯥꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯅꯖꯔꯒꯦ ꯑꯩꯗꯤ ꯊꯥꯕꯜ ꯁꯤꯟꯕꯁꯨ ꯆꯣꯡꯕꯁꯨ ꯌꯥꯎꯖꯔꯔꯣꯏ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯂꯩꯖꯔꯕꯅꯤꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯑꯣꯏꯅ ꯏꯀꯥꯏꯔꯛꯄꯒꯤ ꯀꯟꯗꯤꯁꯟ ꯂꯥꯛꯑꯦ ꯁꯤꯗꯤ ꯏꯅꯥꯎꯁꯥ ꯑꯩꯈꯣꯏꯗꯤ ꯁꯤꯟꯊꯥ ꯄꯥꯡꯉꯨꯔꯁꯤ ꯈꯣꯡꯁꯥꯜꯂꯁꯤꯅꯦ ꯐꯒꯅꯤꯗꯣ ꯏꯆꯦꯝꯍꯜ ꯍꯌꯨꯝ ꯍꯦꯂꯣꯏꯁꯤꯡ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ ꯍꯦꯔꯥꯆꯟꯗ꯭ꯔ ꯇꯞꯅ ꯍꯥꯏꯔꯦ ꯍꯅꯤ ꯍꯅꯤ ꯍꯣ ꯀꯩ ꯍꯥꯏꯒꯦ ꯂꯥꯎꯅꯦ ꯅꯅꯥꯀꯣꯡꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯨꯃꯤꯟꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯦꯂꯣꯏ ꯑꯗꯨꯒꯤ ꯃꯅꯥꯀꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ ꯅꯣꯏ ꯆꯦꯁꯤꯡꯁꯦ ꯃꯁꯛꯁꯦ ꯀꯩꯗꯧꯔꯒꯦ ꯇꯔꯀꯤ ꯂꯣꯏ ꯃꯥꯜꯂꯦ ꯍꯦꯂꯣꯏ ꯑꯗꯣ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯛꯏ ꯍꯦꯔꯥꯆꯟꯗ꯭ꯔꯁꯨ ꯃꯆꯤꯟꯒ ꯈꯨꯝꯖꯤꯜꯂꯒ ꯅꯣꯛꯆꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯡ 2-3 ꯇꯥꯁꯤꯜꯂꯐꯥꯎ ꯍꯦꯔꯥꯆꯟꯗ꯭ꯔ ꯍꯜꯂꯛꯇꯕꯗꯒꯤ ꯃꯃꯥꯗꯣ ꯊꯋꯥꯏ ꯋꯥꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯍꯥꯏꯔꯤ ꯏꯆꯥꯁꯥ ꯅꯣꯏꯕꯨ ꯅꯣꯏꯒꯤ ꯃꯔꯨꯞꯇꯣ ꯀꯔꯥꯏꯗ ꯂꯩꯔꯤꯕꯅꯣ ꯑꯃꯨꯛꯇ ꯊꯤꯅꯧꯅꯦ ꯉꯔꯥꯡ ꯅꯣꯏꯕꯨ ꯄꯨꯜꯂꯦ ꯍꯥꯏꯔꯒ ꯃꯥꯅ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯤꯕꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯝꯕꯗꯒꯤ ꯃꯥꯗꯤ ꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯨꯝꯗ ꯆꯪꯅꯔꯦ ꯍꯥ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ 이마기 붕어 헤라 이마기 헤라선드라 이마 ꯀꯞꯀꯅꯨ ꯅꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯏꯇꯥꯎꯗꯣ ꯐꯪꯅꯕ ꯑꯩꯈꯣꯏꯅ ꯊꯤꯒꯅꯤ ꯁꯣꯏꯗꯅ ꯏꯇꯥꯎ ꯑꯗꯨꯗꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯏꯄꯨ ꯃꯥꯏꯕꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯕꯅ ꯐꯅꯤ ꯂꯥꯏ ꯇꯤꯟꯅ ꯆꯦꯟꯕ꯭ꯔꯥ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯁꯦ ꯐꯪꯗ꯭ꯔꯒꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯄ ꯍꯥꯏꯗꯨꯅꯤ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯅ ꯐꯔꯅꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯈꯔ ꯑꯃꯅ ꯋꯥ ꯇꯥꯟꯅꯗꯨꯅ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯆꯤꯡ ꯃꯆꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯣꯏꯕꯨꯡ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯏ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯩꯈꯣꯏ ꯏꯃꯥꯗꯨꯅ ꯉꯥ ꯊꯅꯝꯃꯦ ꯍꯥꯏꯔꯤꯗꯨꯕꯨ ꯍꯦꯔꯥꯆꯟꯗ꯭ꯔ ꯉꯥꯡꯗꯨꯅ ꯃꯃꯥꯅ ꯊꯅꯝꯃꯦ ꯍꯥꯏꯔꯤꯕ ꯉꯥ ꯑꯗꯨ ꯊꯤꯔꯤ ꯀꯣꯟꯅꯊꯪꯗ ꯁꯒꯥꯏ ꯃꯊꯛꯇ ꯊꯅꯝꯂꯤꯕ ꯉꯥꯗꯣ ꯊꯦꯡꯅꯔꯦ ꯍꯥꯏ ꯀꯌꯥꯗ ꯆꯤꯟꯅ ꯊꯅꯝꯃꯤꯕ ꯊꯤꯕꯗꯅ ꯍꯤꯒꯣꯛ ꯊꯣꯛꯑꯦ ꯉꯥ ꯍꯥꯞꯄ ꯀꯣꯟ ꯑꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯥꯡꯗꯔꯛꯑꯦ ꯉꯛꯇ ꯍꯥꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯁꯥꯗꯣ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯉꯥꯗꯣ ꯂꯩꯃꯥꯏꯗ ꯊꯥꯗꯈ꯭ꯔꯒ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯀꯣꯛꯇꯣ ꯄꯥꯏꯁꯤꯟꯗꯨꯅ ꯁꯣꯔꯗꯣ
ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯉꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯕꯣꯊꯦꯁꯨ ꯇꯟꯖꯥꯗꯨꯗ ꯍꯦꯔꯥꯆꯟꯗ꯭ꯔ ꯍꯣꯏꯗ ꯂꯥꯛꯑꯦ꯫ ꯍꯦꯔꯥ, ꯏꯇꯥꯎ ꯍꯦꯔꯥ! ꯍꯦꯔꯥꯆꯟꯗ꯭ꯔꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯑꯦ꯫ ꯃꯁꯤꯒꯤ ꯃꯤꯁꯤꯕꯨ ꯀꯧꯂꯪꯕꯗꯤ ꯇꯥꯗꯦ, ꯀꯔꯥꯏꯗ ꯆꯠꯈꯤꯕꯅꯣ? ꯊꯣꯡꯒꯗꯤ ꯂꯣꯏꯅ ꯍꯥꯡꯗꯣꯛꯑꯦ ꯇꯧꯔꯤꯕꯁꯦ꯫ ꯂꯝꯌꯥꯏ ꯀꯥ ꯆꯪꯉꯛꯄꯗ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯃꯤꯅ ꯍꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦ꯫ ꯏꯕꯣꯊꯦ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯦ꯫ ꯎꯔꯦ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯂꯤꯕ ꯏꯕꯣꯊꯦ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯦ꯫ ꯏꯇꯥꯎ ꯍꯦꯔꯥ! ꯏꯇꯥꯎ ꯍꯦꯔꯥ! ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯁꯦ! ꯏꯁꯤꯡ ꯈꯔ ꯃꯀꯣꯛꯇ ꯄꯣꯞ ꯄꯣꯞ ꯊꯥꯕꯤꯔꯤ꯫ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯂꯥꯛꯇꯦ, ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯏꯕꯣꯊꯦꯁꯨ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯍꯦꯔꯥꯆꯟꯗ꯭ꯔꯅ ꯁꯥꯎꯅ ꯌꯦꯡꯂꯤꯕꯗꯣ ꯀꯔꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯏꯕꯣꯊꯦ ꯌꯦꯡꯂꯨꯕꯗ ꯉꯀ꯭ꯔꯥ ꯂꯩꯔꯤꯕꯗꯨꯗ ꯑꯣꯏꯔꯝꯃꯤ꯫ ꯏꯕꯣꯊꯦ ꯋꯥꯈꯟꯗ ꯈꯜꯂꯤ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯤꯁꯤꯕꯣ ꯃꯥꯏꯕꯤꯒ ꯆꯪꯉꯤꯖꯥꯠꯂꯣ? ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯏꯊꯟꯇ ꯀꯩ ꯅꯨꯡꯒꯤ ꯂꯥꯛꯆꯔꯨꯕꯅꯣ? ꯂꯥꯛꯎꯕ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯗ꯭ꯔꯣ? ꯏꯕꯣꯊꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯉꯀ꯭ꯔꯥ ꯌꯥꯎꯕ ꯀꯣꯟ ꯑꯗꯣ ꯃꯄꯥꯜꯗ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯊꯝꯈ꯭ꯔꯦ꯫ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯏꯇꯥꯎ! ꯏꯇꯥꯎ! ꯏꯇꯥꯎ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯁꯦ? ꯏꯇꯥꯎ ꯍꯦꯔꯥ! ꯍꯦꯔꯥꯆꯟꯗ꯭ꯔ ꯁꯥꯎꯅ ꯃꯈꯣꯜꯒꯗꯣ ꯅꯨꯄꯤꯒꯤ ꯇꯥꯏꯞꯇ ꯇꯧꯔꯗꯨꯅ, ꯍꯦ! ꯑꯩꯉꯣꯟꯗꯕꯨ ꯏꯇꯥꯎ ꯀꯥꯏꯅ? ꯑꯩꯕꯨ ꯅꯣꯏ ꯅꯄꯥꯒꯤ ꯏꯇꯥꯎꯔꯣ? ꯍꯧꯖꯤꯛꯃꯛꯅꯦ ꯏꯃꯥ ꯀꯧꯔꯛꯎ! ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ, ꯀꯔꯤꯅꯣꯅꯦ ꯏꯃꯥ ꯀꯟꯅ ꯇꯧꯔꯛꯏꯁꯤꯕꯣ? ꯑꯩꯕꯨ ꯑꯣꯟꯊꯣꯛꯄꯒꯤ ꯗꯁꯥꯅꯤꯗꯀꯣ꯫ ꯑꯣ, ꯁꯣꯏꯗ꯭ꯔꯦ, ꯑꯩꯅ ꯈꯟꯕꯗꯣ ꯁꯣꯏꯗꯅ ꯆꯨꯝꯂꯒꯅꯤ꯫ ꯑꯩꯕꯨ ꯆꯠꯍꯧꯕꯅ ꯐꯗꯣꯏꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯍꯥꯏ ꯍꯥꯏ, ꯏꯕꯣꯊꯦ ꯍꯥꯏꯕ ꯀꯤꯡꯀꯣꯡ ꯃꯥꯟꯕ! ꯅꯪ ꯑꯩꯉꯣꯟꯗ ꯏꯃꯥ ꯀꯧꯒꯦꯔꯥ ꯀꯧꯔꯣꯏꯒꯦꯔꯥ ꯅꯔꯣꯜ ꯁꯦꯡꯉꯨ꯫ ꯍꯦꯛ ꯀꯧꯔꯛꯇ꯭ꯔꯕ ꯁꯣꯔꯗꯨ ꯊꯠꯂꯒ ꯍꯥꯠꯀꯗꯕꯅꯤ ꯍꯦꯛꯇ꯫ ꯏꯕꯣꯊꯦ ꯄꯥꯈꯠꯅ, ꯏꯃꯥ ꯁꯥꯎꯕꯤꯈꯤꯅꯨ, ꯅꯆꯥ ꯈꯪꯖꯗꯗꯅ ꯇꯧꯖꯔꯨꯔꯦ, ꯁꯥꯎꯕꯤꯈꯤꯅꯨ ꯏꯃꯥ꯫ ꯍꯥꯍꯥ, ꯑꯗꯨꯅꯤꯗꯅ ꯃꯔꯝ ꯃꯣꯛꯄ ꯏꯆꯥ ꯍꯥꯏꯁꯤꯗꯤ꯫ ꯏꯃꯥ, ꯍꯥꯎꯅꯦ꯫ ꯏꯃꯥ ꯁꯥꯎꯕꯤꯔꯛꯀꯅꯨ, ꯅꯆꯥꯅꯦ ꯄꯥꯈꯠꯂꯨꯕꯗꯨꯗꯒꯤ ꯃꯅꯤꯡꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯆꯪꯅꯤꯡꯕꯅ ꯌꯥꯔꯛꯇ꯭ꯔꯦ, ꯑꯃꯨꯛꯇ ꯆꯪꯖꯔꯨꯒꯦꯕ꯫ ꯍꯦꯠ, ꯅꯄꯥ ꯊꯣꯔꯥꯕꯤ ꯃꯆꯥ, ꯖꯨꯠꯂꯥꯏ ꯃꯆꯥꯗꯦꯗꯥ! ꯆꯪꯉꯨ ꯆꯪꯉꯨ, ꯆꯠꯂꯨ ꯆꯠꯂꯨ, ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯂꯨ, ꯆꯤꯠꯇꯅ ꯇꯣꯛꯄ ꯇꯥꯔꯦ꯫ ꯏꯕꯣꯊꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯔꯥꯆꯟꯗ꯭ꯔꯗꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯖꯒꯣꯏ ꯊꯦꯛꯄ ꯍꯧꯔꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯔꯥꯒ ꯑꯃꯗ ꯏꯁꯩꯗꯣ ꯇꯞꯅ ꯇꯞꯅ ꯉꯪꯂꯤ꯫ ꯍꯩꯔꯥꯡ ꯈꯣꯏꯅꯤꯗ ꯆꯥꯅꯕ ꯍꯩꯅꯤꯗ, ꯁꯤꯕꯨ ꯊꯣꯏꯅ ꯍꯥꯎꯕ ꯍꯩꯗꯤ ꯆꯤꯟꯗꯝꯕ ꯍꯩꯅꯤꯗ꯫ ꯏꯕꯣꯊꯦ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ, ꯑꯣꯟꯊꯣꯛꯄ ꯗꯁꯥꯅꯤꯍꯦ, ꯑꯩꯅ ꯍꯦꯛ ꯇꯧꯔꯨꯕ ꯊꯦꯡꯅꯔꯨꯕꯁꯤꯃ ꯖꯨꯠ ꯆꯥꯕ ꯑꯃꯠꯇ ꯊꯦꯡꯅꯗꯦꯅꯦ꯫ ꯃꯁꯤꯒꯤ ꯃꯤꯁꯤꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯈꯪꯗꯦ, ꯍꯦꯂꯣꯏꯅ ꯆꯦꯟꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯋꯥꯕ ꯌꯥꯕ ꯋꯥꯍꯜꯂꯦ꯫ ꯃꯥ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯥꯏꯕꯤ ꯆꯪꯉꯤꯔꯥ ꯃꯥꯏꯕꯤ ꯑꯣꯏꯔꯤꯔꯥ ꯈꯪꯗ꯭ꯔꯦ꯫ ꯃꯣꯏꯒꯤ ꯁ꯭ꯋꯥꯏꯁꯤꯕꯨ ꯇꯥꯏꯔꯦꯟꯒ ꯑꯝꯇ ꯍꯧꯗꯕ ꯖꯥꯠꯂꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯣ, ꯍꯧꯔꯦ ꯍꯧꯔꯦ, ꯈꯪꯅꯤꯕ ꯅꯪ, ꯁꯤꯒꯤ ꯃꯁꯥ ꯑꯆꯧꯕꯁꯤꯅ ꯍꯦꯛꯇ ꯁꯥꯟꯗꯔꯒꯦ꯫ ꯏꯕꯣꯊꯦ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯏꯁꯤꯡ ꯑꯁꯦꯡꯕ ꯄꯥꯏꯗꯨꯅ ꯆꯪꯉꯛꯑꯦ꯫ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯣꯟꯊꯣꯛꯄꯒꯤ ꯐꯤꯕꯝꯅꯤꯗ꯫ ꯑꯣ, ꯁꯤꯗꯤ ꯄꯨꯔꯥ ꯆꯪꯉꯦꯗꯅ, ꯌꯥꯔꯔꯣꯏꯕꯣ, ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯅꯤ ꯁꯤꯗꯤ꯫ ꯑꯣ, ꯏꯇꯥꯎ ꯍꯦꯔꯥ! ꯍꯦꯔꯥꯆꯟꯗ꯭ꯔ ꯏꯁꯩ ꯁꯛ ꯁꯛꯇꯨꯅ ꯖꯒꯣꯏ ꯀꯟꯅ ꯁꯥꯔꯤ꯫ ꯏꯕꯣꯊꯦꯅ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯇꯥꯏꯔꯦꯟ ꯃꯁꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ, ꯈꯪꯒꯅꯤ ꯅꯪ, ꯃꯁꯤꯅ
hekta kantharage Herachandra gi manakta prap changchinduna taril bung phai do sing adu da lupna Herachandra da kanthare ibo thena hei hallo hei na han pham da hallo na ti pham da ti ro hallo su su hallo oima sire oima sire handribra ne hallo ne hallo hei ho kalakpado amukta han lepo aduga hangrage naba ne adre karigi naba ga kandar hallo hei hallo ho king kong man ba handa hanjagrage ai Herachandra wai se harim laga gyan mangduna lekthare mamana machan pabu fana baidna akhang ngai maiba maibi tanaj adu matam kharadi mage pambase thungandaba yaru haibadagi matam karagi matung Herachandra phagi dagi maibi changkhre Herachandra magi wakhalda mase nupi ni haina adum laikhre nupi gi sajat lechat loina chatkre pura tabang pa seba nakhre pungon onakre nomagi numini laigi thau tawduna amaiba thembung amaibi kwaklai Herachandra makhoi wari sana duna hanminnare Herachandra na kwaklai haibi aidi ngasai gi nupa do ningsing adum nokninga leire haiwane kwaklai sukumai hoine marai do tali a kainom hangjageba nu sumaina chingaga leingeda mamanabara kaino amaduna khupakna lukhomda pak Herachandra adagi mana mu tali ai se nu na pa saba kau tawina ubra haiba kwaklai namu adagi makhoi ani do masam phoina dana salan sanakibado last maram kaigino na hangnara kandadi marai tatpaduna hangena tawjarambadudi maningi pandukan hangjage tawba oirambado adagi amaduna marai tatpaduda mangsinbana halani haidana tharuba oirambado hoima sireda idi pukkanabani nokpa hemandana thembungna phanabu nungairi ne nakoi ni gi wari side ha Herachandra kumi oza thembung kanade haujikan se kainomni pausina ko umang lai harau ba hairaga mi haraurira lai haraurira haibasu khangdre maiba mathong chadaba maibi mathong chadabi mayam si leitana karimta tawjadaba isor seba sengna tawjariba aikhoibusu makhoina mangthokpirabani thembungna hoine yam chumkhre isor gi thabak tawrabadi sengna tawdana aikhoina phai aikhoina sengna chachai haibagi wa ngakta sunate tangkhul saba singsina marol ama aidi tanba mabu yaureda aikoi oina ikaibada loirabane tawribase yumdasu nupina sida tokpiro sida nabu loirabane masana haiba tabane tawnariba sadarol singsina tawningedanabu magi apamba singdubu pangtawda tawne kamdawribano khangdeda laima kwakleina warisu nungairi thongkal yobusu khangjahudre adudi matang swaida kainabidai launarasido joy Herachandra madi thembungsu fare adudi joy hayeng anta thengnarasi hainarduna mathang kainare mathangi numine memchobisu loisinduna tholai Herachandra su lai harafomda chanaba loisinduna loirame madu ubada memchobi sauna Saladabra nangsu hoi saladabani ma
ꯆꯠꯃꯤꯟꯅꯗꯧꯕ ꯀꯥꯡꯕꯨ ꯉꯥꯏꯔꯤꯅꯤ ꯏꯃꯥꯅ ꯀꯥꯏꯗ ꯃꯤ ꯑꯃꯇ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯅꯪꯁꯨ ꯐꯖꯅ 이마수 ꯊꯦꯡꯉꯦ ꯊꯣꯛꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯑꯣꯖꯥ ꯊꯦꯝꯕꯨꯡ ꯍꯣꯏꯁꯤꯁꯨ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯀꯧꯔꯦ ꯍꯣ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯂꯥꯛꯑꯣ 이스 야호 이탱 탱라가 라오 라오 까이나 파로이더우리 솜드나 맴쪽이 오자 그리 그마이 떠우드나 이샤기세 파가다바노 꿈나무다 하이비러우바 마이베나 아이네 얌도 꿈나 옌라바니 마기세 하우지 그리 디더우리 오자 아이코이 쿨기 라이 하라우기 타골 야우리 ꯑꯩꯅꯗꯤ ꯌꯥꯖꯗꯕꯅꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯀꯟꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯩꯅꯁꯨ ꯌꯥꯗꯦ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯏꯆꯥꯅꯨꯄꯥꯅꯁꯨ ꯌꯥꯎꯒꯦ ꯍꯥꯏꯕꯗꯨꯗ ꯐꯔꯦ ꯂꯥꯏꯗꯤ ꯀꯩꯗꯧꯉꯩ ꯂꯣꯏꯒꯅꯤ ꯉꯁꯤ ꯂꯥꯏꯔꯣꯏ ꯇꯥꯕꯅꯤ ꯑꯣꯖꯥ ꯍꯌꯦꯡꯗꯣ ꯑꯩ ꯂꯥꯛꯀꯦ ꯆꯠꯊꯣꯛꯍꯜꯂꯝꯒꯅꯨ ꯍꯣꯏ ꯑꯣꯖꯥ ꯐꯒꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯣꯏ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯃꯦꯝꯆꯧꯕꯤꯒ ꯃꯥꯏꯕꯒ ꯀꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯦꯝꯆꯧꯕꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯏꯕꯗꯣ ꯃꯦꯝꯆꯧꯕꯤ ꯍꯣꯏꯗ ꯂꯥꯛꯑꯦ ꯍꯦꯔꯥꯆꯟꯗ꯭ꯔꯁꯨ ꯆꯠꯊꯣꯛꯍꯜꯂꯝꯒꯅꯨ ꯍꯥꯏꯕꯗꯨꯗ ꯆꯠꯊꯣꯛꯇꯕꯤ ꯌꯨꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯦ ꯃꯥꯏꯕ ꯆꯪꯉꯛꯂꯤꯕꯗꯣ ꯍꯦꯔꯥꯆꯟꯗ꯭ꯔꯅ ꯍꯦꯛ ꯎꯔꯨꯔꯦ ꯐꯝꯂꯝꯕꯗꯒꯤ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯦꯔꯥꯆꯟꯗ꯭ꯔꯅ ꯑꯁꯤꯒꯤ ꯄꯨꯟ ꯑꯀꯥꯏꯕ ꯃꯥꯟꯕ ꯃꯥꯏꯕꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯉꯣꯟꯁꯤꯗ ꯌꯦꯠꯆꯗꯣꯏ ꯑꯣꯏꯔꯅꯤ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯈꯜꯂꯦ ꯀꯩꯅꯣ ꯁꯤꯕꯣ ꯄꯨꯔꯥ ꯅꯨꯄꯤꯒꯤ ꯇꯥꯏꯞꯇ ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯂꯩꯔꯤꯕ ꯃꯥꯜꯂꯤꯅꯦ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯇꯧꯔꯤꯕꯁꯦ ꯃꯦꯝꯆꯧꯕꯤ ꯇꯥꯔꯦ ꯑꯣꯖꯥ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯁꯦꯝꯖꯔꯨꯕꯅꯤ ꯑꯣꯖꯥ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯣ ꯍꯣꯏ 이베마 ꯑꯁꯨꯝꯅ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯥꯏ ꯈꯨꯔꯨꯝꯂꯗꯨꯅ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯠ ꯑꯗꯣ ꯐꯥꯊꯕꯤꯗꯨꯅ ꯃꯁꯥꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯦꯔꯥꯆꯟꯗ꯭ꯔ ꯍꯥꯟꯅꯒꯤ ꯇꯥꯏꯕꯪ ꯋꯥꯈꯜꯗꯣ ꯂꯥꯛꯂꯦ ꯉꯛꯅ ꯃꯊꯟꯗ ꯌꯦꯡꯖꯩ ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯅꯨꯄꯤꯗꯧꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯐꯅꯦꯛꯀ ꯁꯦꯠꯆꯟꯕꯤꯔꯝꯃꯤꯁꯦ ꯅꯆꯥꯁꯦ ꯌꯣꯜꯂꯒꯦ ꯍꯥꯏꯔꯣ ꯅꯥꯀꯟꯗꯒꯤ ꯃꯥꯏꯕꯗꯨꯅ ꯏꯆꯥꯅꯨꯄꯥ ꯇꯞꯊꯧ ꯅꯪ ꯈꯨꯔꯥ ꯋꯥ ꯍꯥꯏꯒꯦꯀꯣ ꯅꯪꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯏꯕꯅꯣ ꯅꯁꯛ ꯅꯁꯥꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯈꯨꯔꯥ ꯀꯥꯏꯗꯦ ꯃꯥꯏꯕꯗꯨꯅ ꯊꯦꯝꯂꯒ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯤꯔꯕ ꯃꯇꯨꯡ ꯍꯦꯔꯥꯆꯟꯗ꯭ꯔ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯏꯍꯧꯔꯛꯇꯨꯅ ꯃꯕꯨꯡꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯆꯔꯛꯑꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯍꯦꯔꯥꯆꯟꯗ꯭ꯔ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯑꯃꯅ ꯇꯥꯃꯣ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯁꯦ ꯀꯩꯅꯣ ꯁꯤꯕꯣ ꯈꯪꯗꯦ ꯇꯨ ꯑꯥꯗ ꯂꯦꯞꯄꯤꯕ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ ꯍꯥꯏꯔꯛꯄꯅꯦ ꯁꯦ ꯂꯧꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯀꯅꯥꯅꯣꯅꯦ ꯄꯤꯔꯝꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯆꯤꯊꯤ ꯑꯣꯏꯔꯝꯃꯤ ꯆꯤꯊꯤꯅꯤꯅꯦ ꯃꯪꯂꯥꯟꯒꯤ ꯃꯄꯨ ꯊꯋꯥꯏꯒꯤꯅ ꯊꯋꯥꯏ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯔꯦ ꯅꯪꯕꯨ ꯄꯥꯝꯖꯔꯨꯔꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤꯒꯨꯝꯂꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯃꯐꯝ ꯈꯪꯗ꯭ꯔꯦ ꯅꯪꯇꯕꯨ ꯑꯗꯨꯝ ꯎꯗꯨꯅꯇ ꯂꯩꯔꯦ ꯅꯪꯕꯨ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯅꯤꯡꯉꯣꯜꯒꯤ ꯊꯋꯥꯏ ꯊꯥꯒꯗꯧꯔꯦ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯇꯕ ꯇꯧꯕꯤꯒꯅꯨ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥꯁꯤꯗ ꯂꯦꯞꯇꯨꯅ ꯄꯥꯈꯪ ꯑꯣꯏꯕ ꯄꯥꯎꯈꯨꯝꯇꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯑꯩꯅ ꯃꯁꯛ ꯈꯪꯕꯁꯨ ꯅꯠꯇꯅ ꯀꯅꯥꯅ ꯀꯔꯤ ꯃꯪꯂꯥꯟꯒꯤ ꯊꯋꯥꯏꯁꯨ ꯍꯥꯏꯁꯤꯅ ꯀꯝꯗꯧꯕ ꯀꯅꯥꯅꯣ ꯈꯪꯅꯤꯡꯅ ꯅꯨꯄꯤꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯑꯦ ꯁ꯭ꯀꯔꯠ ꯉꯥꯡꯁꯛ ꯉꯥꯡꯕ ꯑꯃ ꯁꯦꯠꯂꯒ ꯃꯨꯖꯥꯎ ꯆꯥꯎꯕꯤ ꯃꯌꯥꯒꯤ ꯏꯆꯧ ꯆꯧꯕꯤ ꯃꯨꯅ ꯊꯤꯈ꯭ꯔꯕꯤ ꯃꯁꯛ ꯑꯗꯨꯗ ꯑꯉꯥꯡꯕ ꯂꯤꯞꯁꯇꯤꯛ ꯑꯃꯁꯨ ꯇꯩꯔꯤ
इखोई खोइरब समलांगदुना लिरी लिरी हुमलिबा नुसित अदुना तपना तपना हुमले नाचोम अमगा सातिन तुपतुना इकाइना नोफेट नोफेट केसु तौसिले हेराचंद्र नुपी दुदा खंगदुना ओइमा से नंगी चिठीदो सिदा लेरे हेराचंद्र हौ थादुना चेनख्रे नुपीदो साउनिंगना मोखांग मेतुना मचिंदो अरोइबि तुमथोक्तुना लेहवे हेराचंद्र हुमांगा नुपी कांगबु मखै चेलक्लिबदो वारदुना उरुम लांगबा जगा अमदा मोखांदु मेतुना लेपलगा हायरे हेराचंद्र इबुंगो नंग सिबु कमदौरिबनो पुंसीसे सुमाइना जुगल वाइरम चादा अदुम लेनबा तारबाइबो हेराचंद्रन चेनखिबदो उरगा पाबी साउन लेहौरे पाखंगरिबा नंग खंगनेबा ngasi चेनख्रसु इने लेखमगी मनाक चटलगा तरेंग लेबी तौदुना फागेबा अपाबी मचिनगदो खुंगमुक तुमलगा हुमांगा जिरी जिरी ताबा मखै लेखमगी मनाक तलाए इने हो इने लेखम ओ तारे तारे लेखम इमुंगदगी मपालदा थोले हैमा अपाबी कइनो काखलउ याद्रो नंगबो चुरी मखादुदा लेपगा लेरिदुबो लाला से मथक्सिदा ग्यान ताना फमुलाओ अपाबी काखलक्तुना थारिबा फक्तुदा ngek famthai kaidorgene nangbo isaw sawnu uida ine aigi punsi sida ngasi muk sawningba ani sune thingnedri laksu laoi haima adubu kaidorge haiwane ho aina ne yam pamjaba nupa ma leire ado aina nuksi pami hairubada nupa duna aigi sakche ubudane kappaga khanglaga chenkhriba haha aidi ne kai ga malure duka ine mini sawninge sida yam noksilakanuda aisu nokninge tawre bit leina ngaktang sawkhige hai angaubi sawdana paidana kaptana lei kari tawbagi wazarunige tareng leibi tawraga huru leiduna nanakta purakpa ngambi leikhamne leikham apambada hayune tareng leibi tawsira leiwa tawraga phasira apabi mapi te thokladuna ine na phagani khanbado hekta honabiro nasane anirek hannaga soiningdre punsi se yum panba khangdana lenba tare tawribase hai kaidobagi wazarunige yengune nane lei nane tawge hoine ine leirambagi aisu khajik faribani leiramu ine ne posai lokthok lukhige thabak hauge horen ma hekta nanakta lahange se apabi momonge nokje wakhal nungai man khidana tumdana mang kanna mangba hore apabi yellow suit tawduna sapoduna makhoi ki kada change Herasandradi shisige tumduna le tamo tabirabro tamo as thengi hagut pirose tabro tare se sa supusarabani sida leijare sa se hana thakpi duira natraga isa hana sengtokpi duira Herachandra mamaidi sungle le thorokte tamna aduma khume sa do hana thadabuni hadamuk Herachandra mamaido tapna le thore khangpre khangna hoima khangye e kaidorage tamo kashu tawdeda yellow ga setlambadu kainom khallure kari khallurino khangdeda nan makai amukta udabagira itu se phadi phajabajane kwaki masugum sangna ningthirabi kuchu khoitap tawbi samla yellow suttuga
lam ngana kayadi ningthikre ayuksida mit putha uri nei de as karai cha se sida lejare cha to piramduna ikai apabi do thoki ke taw Herachandra ngai kho kaino problem sat ke tawri dubo adui nate da thabak loisul ge tawbane ngai kho ngakta inak sida ngaktung phau lainingdabra apabi ikaina tamna sangsilaktuna Herachandra gi nakanduda tamna phamte ngai kho ne aina nangonda hangningbo question ama leire kari hangningino hekta hangbiro khumnaba ready ni aigidi saudi saugono nangse nayang kang sukangdana inemboka ikubokana apabi tholise kaigino lana khanganu ko sum khangingdana kaidobogi saudoino saudiye aise angang oingei dadi yang khukang ama tawen hai aduda apabi kobuni hai hojik sigi phibam tawkhrisina chabada over oikibadagi oikiba phibam ne mokhoi ni do wa nokmine apabi di taibang fauna kanna noklaga lerame lekham pakhatna apabi kya latuna ha ine kai karino ne nangbo masai dagi kaulang busu tade nangi thokpa ma tawraga kanna nokleiduna karino mi nangbo ha ai ke dorgi ne nangi se chingnadaba ngamde tumdana mangba kaiduraba as ine sima tawbani yening thala amdai se adu ngaktani kaisu khalunu sha sidi ine laigi tharamdi karam kanda tawgadabano haima nangna manglikanda ngasaina loikhre ne ha kaino hairisibo yengoi horendagi ne nakhoigi konthong maya duda Herachandra do nang lumba ladabani as asingbagiro karino hairisibo ine aoibeiro aoibagine hoima haraubuna sire kamai tawni yengu nane lekhamna tawbu soi haibrane ine yam nungai jare ine gi kaya kasarumuge yareda nang nangamjaba kaya no hekta tawramu se ine nasana ngamba khara kachare hayeng kona nungsi panthung yaurba kanda mayam amu katpa ngamboi chege oijaro mangoloyu adudi ine ayamu yaujakhage hoi adudi ne ine sum lehorage ko haibaga tawbuga Herachandra himna wakhalda apabi tabu khanduna lere as karino aibu ngasagi daram manbido adum khallaga lere sibo Herachandra wakhaldo pothapam khanglamde hiblambadagi longna fuga hulaktuna ayamta thirukiga ngasai ibani na thingnaba mafam adwai anak padai da taba yumsingdudagi oiramgani ai mabu thidaba yade Herachandra prap apabi gi yum thiba thogle tana charisu apabina lekham hoidigi halakpaga yumda change tawbaga mapam pa haibido hek oirure Herachandra apabi bu ubuda amukta ngai khoba apabi mamai lekthok tu neng thorakpada Herachandra oirambada haima onthok tu na su pan khre ko ine lekham as aidi kamai tawni mihun ga se yari da hulabra kainom tawreme as tabidrabo amukta ngai bikho tajariye adunabu ngaijari basini aibu warubibra apabi tawgi matago kari karamba wafamgi oibirabano
ꯉꯁꯥꯏꯒꯤ ꯋꯥꯐꯝꯗꯨꯒꯤꯅꯦ ꯑꯣ ꯋꯥꯔꯧꯖꯗꯦꯗ ꯀꯔꯤ ꯏꯇꯤꯛꯄꯨ ꯂꯩꯗꯅ ꯁꯣꯝꯗ ꯋꯥꯔꯧꯖꯔꯨꯅꯦꯒꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯈꯪꯗ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃꯂꯥꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯨꯕ ꯑꯩꯅ ꯂꯥꯟꯕꯅꯦ ꯑꯣ ꯑꯗꯨꯛ ꯍꯛꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯈ꯭ꯔꯕ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯆꯤꯡꯅꯕ ꯂꯩꯇ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯋꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯔꯤ ꯉꯁꯥꯏꯒꯤꯗꯣ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯖꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯦ ꯑꯄꯥꯕꯤ ꯇꯨꯃꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯖꯤ ꯑꯃꯨꯛ ꯁꯥꯎꯁꯤꯟꯅꯕ ꯁꯥꯗꯨꯅ ꯍꯥꯏꯔꯦ ꯑꯩꯁꯨ ꯈꯟꯖꯔꯛꯈꯤꯒꯦ ꯄꯥꯎꯈꯨꯝꯗꯣ ꯍꯌꯦꯡ ꯄꯤꯖꯔꯛꯂꯒꯦ ꯉꯁꯥꯏꯒꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯉꯥꯏꯕꯤꯔꯝꯃꯨ ꯑꯩꯁꯨ ꯄꯥꯎꯈꯨꯝꯒ ꯂꯣꯏꯅꯅ ꯂꯥꯛꯆꯔꯒꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯃꯤꯡꯗꯨꯃꯇꯪꯗꯤ ꯍꯥꯏꯕꯤꯔꯝꯃꯣ ꯑꯄꯥꯕꯤ ꯀꯧꯖꯩ ꯑꯩ ꯆꯪꯈꯤꯕ ꯌꯥꯔꯗ꯭ꯔꯥ ꯑꯄꯥꯕꯤꯅ ꯆꯪꯈꯤꯕꯗꯣ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯆꯤꯟꯗ ꯇꯞꯅ ꯑꯄꯥꯕꯤ ꯍꯥꯏꯕ ꯀꯌꯥꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕꯅꯣ ꯁꯥꯃꯨꯅ ꯅꯣꯝ ꯅꯣꯝ ꯆꯠꯄꯒꯨꯝ ꯆꯠꯂꯤꯕꯁꯦ ꯍꯦꯔꯥꯆꯟꯗ꯭ꯔ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯥꯟꯊꯗꯨꯅ ꯑꯁ ꯍꯌꯦꯡ ꯉꯥꯏꯗꯧꯔꯤꯁꯦ ꯋꯥꯗꯧꯔꯤꯗ ꯍꯦꯔꯥꯆꯟꯗ꯭ꯔ ꯍꯔꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯃꯥ ꯃꯆꯥꯗꯣ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯍꯦꯔꯥꯆꯟꯗ꯭ꯔꯅ ꯏꯃꯥ ꯋꯥ ꯑꯃ ꯇꯝꯕꯤꯒꯦ ꯀꯩ ꯋꯥꯅꯣꯅꯦ ꯇꯝꯃꯨ ꯇꯥꯁꯤ ꯏꯃꯥ ꯑꯩ ꯍꯟꯗꯛꯇꯒꯤꯗꯤ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯔꯗꯕꯅꯤ ꯁꯥꯃꯨ ꯃꯥꯟꯕꯤ ꯅꯃꯧ ꯅꯨꯄꯤ ꯗꯨꯞ ꯗꯨꯞ ꯂꯥꯎꯕꯤ ꯑꯃ ꯂꯩꯔꯦ ꯑꯩ ꯅꯨꯄꯤ ꯊꯤꯕ ꯈꯪꯂꯗꯕꯅꯤ ꯍꯟꯗꯛꯇꯩꯗꯤ ꯁꯣꯝꯗꯁꯨ ꯑꯄꯥꯕꯤ ꯃꯃꯥꯒꯤ ꯐꯤꯁꯥꯀꯣꯜ ꯃꯊꯛꯇꯨꯗ ꯀꯕꯣꯛ ꯈꯣꯏꯗꯨꯝ 10ꯃꯨꯛ ꯄꯥꯏꯔꯒ ꯃꯗꯨ ꯆꯥꯅ ꯆꯥꯅ ꯏꯃꯥ ꯐꯤ ꯁꯥꯅ ꯁꯥꯅ ꯈꯨꯝꯂꯛꯑꯦ ꯀꯩꯗꯧꯔꯦ ꯋꯥ ꯑꯃ ꯇꯝꯕꯤꯌꯨꯔꯥ ꯀꯩ ꯋꯥꯅꯣꯅꯦ ꯑꯩꯗꯣ ꯍꯟꯗꯛꯇꯩꯗꯤ ꯈꯨꯃꯨ ꯃꯁꯤꯡ ꯊꯤꯕ ꯇꯣꯛꯑꯅꯤꯕꯣ ꯃꯃꯥꯗꯣ ꯐꯤ ꯁꯥꯔꯤꯕꯗꯣ ꯆꯞ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯉꯛꯅ ꯌꯦꯡꯉꯒ ꯀꯩꯒꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯅ ꯍꯣ ꯅꯌꯥ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯅꯆꯥꯅꯨꯄꯤꯁꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯣꯔꯦ ꯍꯥꯏꯕ ꯁꯣꯝꯗ ꯑꯃꯨꯛ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯃꯥ ꯃꯆꯥꯗꯣ ꯃꯃꯥꯅ ꯍꯥꯏꯔꯛꯑꯦ ꯑꯁꯦꯡꯕꯩꯔꯅꯦ ꯍꯦꯔꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯀꯔꯥꯏꯗꯒꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ ꯃꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯦ ꯃꯁꯛꯄꯨꯗꯤ ꯀꯌꯥ ꯐꯖꯕ ꯅꯠꯇꯦ ꯑꯗꯣ ꯀꯥꯟꯅꯗꯧꯕ ꯑꯃꯗꯤ ꯂꯩ ꯃꯁꯥꯒꯁꯦ ꯑꯩꯒꯨꯝꯕ 2ꯃꯨꯛ ꯆꯥꯎꯏ ꯍꯌꯦꯡ ꯐꯧ ꯕꯣꯔꯥꯒꯁꯦ 2-3 ꯊꯥꯡꯉꯒ ꯆꯠꯈꯤꯗꯧꯕ ꯃꯤꯗꯥꯅꯤ ꯃꯥ ꯍꯣꯏꯗꯦꯍꯦ ꯃꯁꯛꯅ ꯆꯥꯕ ꯌꯥꯄꯣꯠꯇꯦ ꯌꯨꯝ ꯀꯣꯏꯕ ꯍꯩꯕ ꯇꯟꯗꯕ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯏꯃꯥꯒꯤ ꯋꯥꯗꯤ ꯁꯣꯝꯗ ꯑꯃꯨꯛ ꯑꯄꯥꯕꯤꯒꯤ ꯃꯃꯥꯅ ꯀꯗꯥꯏꯗꯒꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯑꯗꯨꯒꯗꯤ ꯈꯪꯗꯦꯗ ꯃꯁꯛꯀꯥꯗꯤ ꯔꯥꯁꯤꯅ ꯌꯣꯝꯕꯤꯅꯤ ꯈꯪꯗꯦ ꯑꯩꯅ ꯅꯨꯡꯁꯤꯔꯨꯗꯨꯅ ꯇꯧꯔꯤꯔꯅ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯏꯃꯥ ꯃꯥꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯐꯖꯕ ꯃꯤꯁꯨ ꯈꯨꯐ ꯑꯃꯅꯤ ꯍꯌꯦꯡꯅꯦ ꯂꯩꯀꯥꯏꯁꯤꯗ ꯅꯌꯥ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯐꯪꯉꯦ ꯍꯥꯏꯗꯅ ꯆꯥꯎꯊꯣꯛꯆꯗꯣꯏꯅꯤ ꯏꯃꯥ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯃꯝꯂꯤꯉꯩꯗꯨꯗ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯀꯣꯟꯗꯨꯅ ꯄꯨꯔꯛꯑꯦ ꯏꯅꯦ ꯏꯅꯦ ꯂꯩꯈꯝ ꯃꯁꯝꯗꯣ ꯅꯥꯟꯗꯨꯅ ꯍꯀꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯑꯦ ꯀꯅꯥꯅꯣꯅꯦ ꯑꯌꯨꯛ ꯌꯦꯟꯗꯥꯁꯤꯗꯕꯨ ꯏꯅꯦ ꯑꯩꯅꯦ ꯑꯄꯥꯕꯤꯅꯦ ꯍꯩꯃꯥ ꯑꯄꯥꯕꯤ ꯅꯪꯗꯤ ꯑꯌꯨꯛꯁꯤꯗ ꯑꯩꯒꯤ ꯈꯣꯟꯐꯥꯎ ꯈꯪꯕꯤꯗ꯭ꯔꯕꯣ ꯏꯅꯦ ꯏꯅꯦꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯑꯆꯥ ꯑꯊꯛ ꯊꯤꯜꯂꯛꯏꯅꯦ ꯏꯍꯦ ꯀꯔꯤꯅꯣꯅꯦ ꯑꯌꯨꯛꯁꯤꯗ ꯅꯪꯅ
ngasi tawrisibo ine maram lei tawrini se lawshillo ine na ngarang tawbodo yam thuna panbagi wani yumgi konthong pau yaudri Herachandra do ai thiba lakpagi wani horen pung anida unasena hainakibani adu budi nane lekham hairedana karai karai ichana pijaningna harauna porakpaira haudi haugadaba maline haira singse ine yam haubani ine maga thengnabada ngasidi masum taba makai kiraga chatturini haujiktagi hauna khingdaraga pungau nguraga lairudorobani chalukigine ye kayada langibano ne tawrisibo satkrene asumna matam haukhraduna hainakiba pungjado yorokle apabi arai taba makai keri angang machugi nachom angang machugi phurit phane angang machugi lipstick karida hangurani warakite angang bogum ningthije asumna makoini hainakiba mafamduda thengnare khongang makhongududa phaminaduna thamoigi wa kaya mafungtuknari apabi kai haige kainom haige na hayo nangi mingse nungsinamta thonjageba tholo kaidi kai ka honingino tamona khauningba ma kawuduna aigi dipenjare adudi tuntun kaurge hoi tamona nungsina thonbirabanina aigidi kaisu kaiba laite Herachandra gi lingjumda ngathaduna makoini nuksina wari watai kya ma sanari Herachandra made apabi pukri mapalduda wari sanari Herachandra tuntun taribo hayengdi Germany na koiba chaluse tanbro apabidi haraubana kainom tawkhre au yaye chatse pung kya da chachige pung ani tabaga tholo hoi adudi aisu changlage ko asumna mathangi numini Herachandra madi apabido Herachandra gi gari luna aduda lakminari pura kumai amani makhoi na tawribado gari dusu apabi na tongmaduda kaya chelu haiba yadre Herachandra gari sisu wasilabra khangdine cheluge asilaktrene nupi nangbo as aidi yaroidabani ko yanaba thaugadabani hoise asumna koiba yabo koiru mato hanaba tawrisira nangbo thengkhrani thengjasanu kaisu kaide ngasi adum chelasu yarasibu ha asengbairo asengbaine aisu yare ngasi ekta chelase apabi harau mankidana mabuningda ine lekhamgi mathause fajana di tawba jani ko harau bana sidore meibo mogo no bi kaido oidoroba manga chapmanare me apabido mamit usinduna makhut ani lonarga nokpet tawduna le Herachandra adudi chalase thenkinabane tongo yare apabidi thokpa ma tawduna le Herachandra di tonga boi ningduna gari do tamna thawba hore Herachandra naire kaino ngasai tharokpadugi khulumduga haujingna mi tongdabaga sapmane ne wase aduna maninglumda mamaido fatlei thore apabi yomdabaduda Herachandra pakhana kharai lehoraba tuntun apabidi mabu moithem dawduna hundok pirame khanduna mokhongdo sangna tingthoklaga o khongna kaple somdana Herachandra kharai da mukle heurino tawrisibo aibo gari du thauduna apabi bu thiba lakre ure apabina mokhong sangna tingthoklaga kaplibado Herachandra pakhana prap chinchile apabina phai aibu nupi ni haidana nang naibu langthok tuna
ꯆꯠꯄ ꯉꯝꯂꯕ ꯅꯠꯇ꯭ꯔꯣ? ꯑꯁ ꯇꯨꯟꯇꯨꯟ ꯁꯣꯏꯈꯤꯕꯅꯦꯕ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯑꯩꯗꯤ ꯅꯪ ꯇꯣꯡꯉꯨꯕ ꯅꯤꯡꯗꯅ ꯑꯗꯨꯝ ꯊꯧꯔꯨꯔꯦ ꯌꯥꯔꯦ ꯈꯪꯉꯦ ꯑꯁ ꯆꯦꯟꯕ ꯊꯦꯡꯈ꯭ꯔꯅꯦꯕ ꯍꯧꯒꯠꯂꯣꯁꯦ ꯐꯤꯒꯗꯣ ꯀꯟꯊꯣꯛꯄꯤꯒꯦꯁꯦ ꯂꯣꯏ ꯃꯣꯠꯂꯝꯃꯅꯦꯕ ꯆꯣ ꯅꯨꯡꯁꯤꯗꯦ ꯑꯃꯇ ꯀꯔꯤꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯨ ꯑꯁ ꯁꯥꯎꯔꯅꯨꯕꯁꯦ ꯁꯦ ꯆꯤꯡꯈꯠꯄꯤꯒꯦ ꯍꯧꯒꯠꯂꯣ ꯂꯥꯎ ꯑꯄꯥꯕꯤꯗꯣ ꯎꯐꯨꯜꯒ ꯏꯇꯩ ꯇꯩꯕ ꯃꯈꯩ ꯃꯅꯞꯀꯗꯣ ꯊꯨꯠ ꯊꯨꯠ ꯆꯤꯡꯈꯠꯂꯒ ꯃꯆꯤꯟꯒꯗꯣ ꯈꯨꯡꯃꯨꯛ ꯇꯨꯝꯂꯗꯅ ꯀꯞꯄꯨꯕꯒꯤ ꯍꯤꯛꯀ ꯂꯥꯎꯔꯒ ꯍꯧꯒꯠꯂꯛꯑꯦ ꯍꯦꯔꯥꯆꯟꯗ꯭ꯔꯅ ꯊꯦꯝꯗꯨꯅ ꯑꯄꯥꯕꯤꯗꯣ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯆꯪꯁꯤꯜꯂꯦ ꯃꯇꯝꯗꯣ ꯌꯥꯝ ꯊꯦꯡꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕꯗ ꯉꯥꯏꯔꯦ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯏꯃꯥ ꯏꯃꯥ ꯍꯣ ꯏꯃꯥꯎ ꯍꯣ ꯀꯩꯗꯧꯔꯒꯦ ꯃꯄꯥꯟꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯂꯩꯔꯤꯗꯨꯕꯣ ꯌꯥꯆꯪꯕꯁꯤꯗꯅꯦ ꯂꯥꯏ ꯇꯤꯟꯒ ꯑꯝꯇ ꯆꯪꯉꯔꯣꯏꯅꯦ ꯅꯪꯕꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯌꯥꯗ ꯇꯧꯔꯤꯅꯦ ꯀꯣꯛ ꯃꯄꯥꯜꯁꯤꯗ ꯉꯥꯛꯇ ꯊꯣꯛꯂꯛꯎꯕ ꯃꯦꯝꯆꯧꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯑꯦ ꯃꯄꯥꯜꯗ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯃꯤ ꯌꯥꯎꯔꯤ ꯍꯥꯏꯕ ꯏꯁꯧꯒꯗꯣ ꯌꯥꯝ ꯇꯧꯔꯛꯀꯅꯨ ꯏꯀꯥꯏꯌꯦ ꯀꯅꯥꯒꯤ ꯃꯤꯅꯣꯅꯦ ꯑꯄꯥꯕꯤ ꯇꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯇꯞꯅ ꯏꯅꯦꯝꯄꯣ ꯑꯩꯅꯦ ꯃꯦꯝꯆꯧꯕꯤ ꯉꯛꯅ ꯀꯔꯤꯕ ꯏꯅꯦꯝꯄꯣꯛ ꯍꯥꯏꯕ ꯀꯔꯤꯅꯣꯅꯦ ꯍꯦꯔꯥ ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯄꯪꯉꯤꯍꯦ ꯅꯃꯧ ꯅꯨꯄꯤ ꯍꯣ ꯅꯃꯧ ꯅꯨꯄꯤ ꯍꯥ ꯀꯔꯥꯏ ꯃꯦꯝꯆꯧꯕꯤ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯑꯦ ꯑꯄꯥꯕꯤꯒꯤ ꯃꯁꯛ ꯃꯇꯧꯗꯨ ꯎꯕꯗ ꯃꯦꯝꯆꯧꯕꯤ ꯍꯔꯥꯎꯐꯝ ꯈꯪꯗ꯭ꯔꯦ ꯑꯄꯥꯕꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯊꯤꯁꯨ ꯊꯤꯗ ꯀꯣꯂꯥꯏꯃ ꯀꯝꯗꯧꯔꯤꯕꯅꯣ ꯃꯦꯝꯆꯧꯕꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯏꯃꯥꯏꯄꯦꯝꯃ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤꯕꯨꯗꯤ ꯊꯤꯔꯁꯨ ꯕꯦꯔꯥ ꯂꯩꯇꯦ ꯍꯥꯏꯕꯕꯨ ꯊꯤꯗ ꯊꯤꯃꯜꯂꯁꯨ ꯐꯠꯇꯦꯗꯣ ꯇꯧꯗꯣꯔꯤ ꯖꯥꯠꯂꯅꯦ ꯃꯦꯝꯆꯧꯕꯤ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ ꯃꯆꯥꯅꯨꯄꯥꯅ ꯄꯨꯁꯤꯜꯂꯛꯑꯕꯅꯤꯅ ꯃꯃꯧꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯦ ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯑꯄꯥꯕꯤ ꯅꯣꯡꯃ ꯂꯩꯈꯝꯃꯣꯏꯗ ꯂꯥꯛꯑꯦ ꯏꯅꯦ ꯍꯣ ꯏꯅꯦ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯏꯊꯥ ꯊꯥꯖꯗꯅ ꯑꯄꯥꯕꯤ ꯏꯅꯦ ꯎꯗ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯅꯦ ꯃꯧ ꯑꯣꯏꯈꯤꯕꯗꯒꯤ ꯌꯥꯝ ꯐꯖꯊꯣꯛꯑꯃꯦꯕꯣ ꯑꯋꯣꯏꯕꯩꯔꯣ ꯏꯅꯦ ꯑꯋꯣꯏꯕꯩꯅꯦ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯂꯥꯛꯑꯣꯅꯦ ꯍꯣꯏꯅꯦ ꯂꯩꯈꯝ ꯑꯃꯗꯤ ꯑꯄꯥꯕꯤ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯏꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯨ ꯌꯥꯕꯨ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯀꯩꯒꯤ ꯌꯥꯗꯅꯤ ꯏꯅꯦ ꯍꯤꯗꯥꯛ ꯄꯨꯊꯣꯔꯛꯀꯦ ꯐꯝꯃꯨꯀꯣ ꯂꯩꯈꯝ ꯏꯃꯨꯡꯗ ꯆꯪꯉꯨꯗꯨꯅ ꯂꯥ ꯑꯃꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯣꯝꯗꯨꯅ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯑꯄꯥꯕꯤꯗ ꯄꯤ ꯁꯦ ꯅꯪꯒꯤ ꯅꯅꯦꯝꯕꯣꯛꯀ ꯅꯄꯨꯔꯣꯏꯕꯒꯅ ꯆꯥꯒꯗꯕ ꯏꯟꯁꯥꯡꯗꯨꯗ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯍꯥꯞꯆꯤꯜꯂꯣ ꯌꯦꯡꯉꯣꯏ ꯃꯗꯨꯗꯒꯤꯗꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯔꯗꯧꯅꯤ ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯔꯛꯑꯔꯣꯏꯗꯕꯅꯤ ꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯐꯔꯦ ꯆꯠꯂꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯈꯝꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯁꯥꯡ ꯑꯗꯨꯗ ꯂꯩꯈꯝꯅ ꯄꯤꯔꯛꯈꯤꯕ ꯄꯣꯠ ꯑꯗꯣ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯍꯥꯞꯆꯤꯜꯂꯦ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯣ ꯏꯃꯥ ꯃꯣꯏ ꯇꯥꯃꯣ ꯆꯥꯛ ꯂꯣꯏꯖꯔꯦ ꯆꯪꯕꯤꯔꯛꯑꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯃꯦꯝꯆꯧꯕꯤꯅ ꯏꯕꯦꯝꯃ ꯑꯄꯥꯕꯤ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯀꯔꯥꯏ ꯏꯁꯨꯗꯨꯕꯨ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯗꯤꯌꯦ ꯏꯃꯥ ꯐꯃꯨꯡꯗ ꯁꯥꯟꯅꯔꯤꯌꯦ ꯀꯔꯥꯏ ꯁꯤꯗ ꯄꯨꯊꯣꯔꯛꯑꯣ ꯃꯆꯥꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯅꯦꯝꯕꯣꯛꯇ ꯄꯤ ꯁꯦ ꯏꯃꯥ ꯀꯔꯥꯏ ꯑꯁ ꯃꯁꯨ ꯊꯣꯏꯕ ꯂꯥꯛꯑꯣ ꯕꯨꯕꯣꯛ ꯄꯥꯝꯊꯣꯛꯀꯦꯁꯦ ꯅꯨꯡꯁꯤꯕꯅ ꯀꯌꯥꯗ ꯐꯔꯤꯅꯣꯕꯁꯦ ꯁꯨꯡꯀꯞꯁꯨ ꯀꯞꯄꯤꯗꯦ ꯏꯁꯨꯇꯅꯤ ꯑꯄꯥꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯗꯥꯡꯒꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯣꯔꯕ ꯍꯪꯒꯥꯝꯒ
hawaijar ga samna thonglagi ima. Ho phare phare. Aina tungan bi khara kuplaga thanambani. Aduna tawtho ko. Hoi ma. Chalo sa ising do ngan hek thong to uro. Ibungo halaga ware na chakla me amuk tawrani. Hoi ma. Numidangi matamne. Herachandra. Yu ngau duna lau duna lai. Aikhoi na vidani. Mina thi airasu. Aigi mitadi. Heloi gumbini. Ituna ihen heli. Herachandra. Khara kanna lau duna mu. Ho hele. Hele haishini. Ituna ihen heli. Noina thaulai bro. Mathangi numini. Ayuk angan mani. Mem chaubi. Binabun chatnaba loisille. Hai. Tari bra pabi. Imagi hera. Tari ima. Tholo lau ne. Herachandra. Hakang wawa chanduna. Thole. Uiri tauraga. Mama da hange. Kai chatuni ma. Nangna. Nanda ke khalaisina. Ima binabun chatori. Herachandra. Mamit ke lau thokla. Ha. Binabun da. Hoi ne. Ngakpra. Ijadi. Nungdang lai sarurbanina. Karimta khangam maroi ne. Ima. Ha na haru yadro. Nangbu. Aiga karama matamda. Thengna ba yauge ne. Ngarang na. Khara ngana lae dumngai. Tap makai thakchillaga labanina wari sanabasu phangde. Apabi manibuki pugadabu pochai singado puthokpiduna tholai. Ima loina sujarabani sida laijare. Ima gi bungo angang singsiga phajana lairamuko. Ima thaukhige. Ima ngaiko. Herachandra mamada sel khara puthokduna pi. Se Sina imagi awat pa sizina. Phare phajana lairamuko. Pocha singado apabi na puthokpire gari mana phawba. Apabi yumlumda change. Herachandra okhwanga metuna apabi na laklibado yengduna le. Kari no tamo. Kari khuyeng layeng no dubo. Ima chatkani khotkani di nang hana ingonda Haiba yadraba. Ho kaino. Aingonda muk onchalaisina. Masi machin khumyaidina. Apabi gi matungda makhongna kawe. Apabi aroibida sauningle. Herachandra da mamito paini yengduna. O aingondaga makhongsindaga kauje sariye khangneba nang. Ngakthi chaptuna soro manungda chingchinkre. Herachandra do apabina netbaga kawbaga tawe. Herachandra amuta kanbiyu aduna koilau lauri. Aibomta kanbiyu. Apabina lawe yaro aduna machindu mensele. Numitsidagi angang loba sak thongba phiju bijam Herachandra pumnamuk tawhalle. Herachandra angang ado pona kap tuna chak to thongle. Kari nungge aibu nupi thirubanoba. Ima ai mana opi nebi base khangbugi pangal loikre. Aibu umta kanbiyu ima. Hey taningde ngangine na kap tanaga su tawri. Chenjaibam duda tharadiba me khongni. Kapkani ngasi ko. Ho phubiyo. Aibu otpiyo. Pelo. Nang pelo. Aigi iyong ito usi uraga. Nang nungay na layo. Masigi nupase. Wayang ngangida. Awoy ba? Sakto. Fatfaloy tomo. Ay yung pawda chalukige. Lekam na tarakiba. Maye dugi. Mayak lo silapa. Matamoy haiduna. Apabi lo sinduna. Lekhamoy da lae. Kaino ne? Moigi mungsibu. Ine.
Hoi ne laikam. Nupi ahal ama thokle. Kana hang munoi be ma. Ine laikam bo. Ihe. Nang pau ta dribo. Kari pau noi ne. Laikam do. Lai khidre. Ngarang do. Magi sora ni ne. Ha. Apabi kokchau wi kai. Masado. Gyan men ta khidre. Manga chap manakre. Ine laikam bo. Ai pau amtasu tajaudre. Ine warobi ba yade. Ai amu sacharukhige. Phani phani bema. Apabi thawai nungaita yumda halle. Wakhalda khalle. Aina tawriba sing ase arema loina taradra. Ine na hinglinge hairambado. Apabi yengoi nangna cheksingataba amana chahi ama pharabadi aina tawriba thabak ase mayakse tapna tapna hantarakani. Chahi ama pharabadi aigi inakta lakpa kauganu. Hoine. Apabi matha sabda loire. Herachandra na mabu miraibirakadra nungsibiraroidra manembokna nungsibiraroidra masi khanbada. Herachandra Tuntun chak loire chathurase. Tamo ai konna charage. Tamo hana chathokpiruro. As nang yaudana ai kamaina chadoino lao puna chathurase. Matam khara haukraba matung thakiba pot adugi mayagado sum hantarakle. Herachandra himna wakhal tawri. Apabin tumlibudo haifet yengduna nakanda chepthoi. Karino khangdreda nupi ni na kaida nusidana pamdana lawrinu sibo. Kuiraga Lanka gi sita sangbi singdubu summansile. Aikoi mase ai pom daida mathung kya charamoi. Adunani mathung sabamta thengnadribase. Asibu aibu sidri fawba laimina duini ko. Masi khallubadane PP gaje stroke tawge tawre he. He Herachandra gi laiba paring naina satharakpa Herachandra gi laiba haiba wari si aroiba pandu matang asil losinjare. Mayamna wari se tabiraga adongi mot adu comment da thambiram amadi losilakpada channel asibu nuksibiduna like subscribe amadi share toba kaubigeno pumnamaku amukana khurumjare.